ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯇꯣꯆꯥ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯏꯁꯧ ꯂꯥꯡꯗꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯆꯥꯛꯇ ꯊꯣꯡꯕꯗ ꯏꯇꯣꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯇꯪꯈꯥꯏ ꯆꯟꯖꯟꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯤ ꯆꯥꯛ, ꯅꯨꯃꯤꯠ ꯇꯥꯔꯤ ꯆꯥꯛꯁꯤꯗ ꯊꯣꯡꯂꯒ ꯆꯥꯛꯈꯨꯝꯁꯤꯗ ꯄꯥꯟꯅꯕꯗ ꯏꯇꯣꯆꯥꯏꯁꯦ ꯆꯥꯛꯈꯨꯝ ꯐꯗꯤ ꯁꯦꯒꯥꯏꯕ ꯁꯨꯝ ꯃꯥꯟꯁꯤꯜꯂꯛꯏ ꯍꯥꯏꯅ ꯆꯦꯒꯞ ꯑꯗꯨꯅ ꯆꯐꯨꯗꯨ ꯆꯞꯂꯒ ꯊꯥꯡꯊꯩ꯫ ꯊꯣꯡꯒꯦꯕ ꯍꯌꯦꯡ ꯁꯤꯔꯝꯗꯥꯏ ꯀꯨꯗ ꯍꯤꯞꯂꯝꯗꯥꯏꯗꯨ ꯐꯥꯎꯕ ꯆꯥꯛꯁꯦ ꯑꯗꯨꯝ ꯊꯣꯡꯍꯜꯂꯩꯒꯦꯕ ꯑꯩ꯫ ꯏꯃꯥꯟꯅꯕꯁꯤꯡꯅ ꯃꯆꯥ ꯃꯃꯧꯒꯤ ꯁꯦꯕꯥ ꯐꯪꯗꯅ ꯅꯨꯡꯉꯥꯏꯅ ꯃꯈꯨꯠ ꯇꯥꯝꯅꯒ ꯁꯥꯏ, ꯑꯗꯨꯒ ꯑꯩꯅ ꯃꯁꯤꯗꯩꯁꯤꯗ ꯃꯧ ꯑꯅꯧꯕꯤ ꯁꯥꯗꯅ ꯆꯥꯛ ꯏꯁꯤꯡ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯍꯣꯠꯅꯗꯅ ꯂꯩ꯫ ꯑꯣ ꯃꯃꯥ, ꯑꯩꯒꯤ ꯅꯨꯄꯤ ꯁꯤꯒꯟꯕꯤ, ꯅꯪꯕꯨ ꯅꯄꯨꯔꯣꯏꯕ ꯑꯩꯒꯤ ꯏꯇꯧꯁꯦ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯅꯦꯍꯦ? ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯃꯅꯤ ꯃꯇꯨꯝꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯄꯥꯕꯥ, ꯍꯩꯃ ꯇꯥꯗ꯭ꯔꯣ ꯑꯩꯈꯣꯏ ꯄꯥꯕꯁꯤꯕꯣ? ꯑꯣ ꯄꯥꯕꯥꯎ, ꯅꯄꯥꯔꯥ? ꯑꯁ ꯀꯔꯤ ꯈꯨꯀꯨꯝꯅꯗꯨꯕꯨ ꯄꯥꯕ? ꯃꯤꯅ ꯈꯣꯏꯗꯧ ꯁꯧꯒꯠꯂꯤꯉꯩꯗ ꯀꯧꯔꯛꯑꯗꯤ ꯑꯗꯨꯅꯤ꯫ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯅꯣꯡꯉꯥꯟꯕꯒ ꯏꯁꯧ ꯊꯣꯛꯅ ꯂꯥꯡꯈ꯭ꯔꯦ꯫ ꯃꯧ ꯆꯤꯡꯒꯟꯕꯤ ꯏꯁꯧ ꯂꯥꯡꯒꯟꯕꯤ ꯑꯃꯗꯒꯤ ꯍꯦꯜꯂꯤ ꯄꯥꯕꯅ ꯏꯁꯧ ꯂꯥꯡꯉꯤ꯫ ꯄꯥꯕꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯏꯁꯧ ꯂꯥꯡꯕꯗꯣ ꯇꯥꯕꯗ ꯊꯪꯅꯕꯒꯤ ꯏꯇꯩꯃ ꯏꯁꯧ ꯌꯥꯝ ꯂꯥꯡꯒꯟꯕꯤꯗꯣ ꯃꯥ ꯐꯥꯎ ꯇꯟꯗꯅ ꯏꯁꯧꯒ ꯑꯝꯇ ꯂꯥꯡꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯣ ꯑꯗꯨꯗꯤ ꯅꯣꯡꯉꯥꯟꯕꯒ ꯃꯧ ꯆꯤꯡꯒꯟꯕꯤ ꯏꯁꯧ ꯂꯥꯡꯒꯟꯕꯤꯗꯧ ꯏꯁꯧ ꯂꯥꯡꯗꯅꯕ ꯊꯕꯛꯇꯣ ꯅꯪ ꯅꯁꯥꯅ ꯈꯪꯅ ꯇꯧꯔꯣꯗꯅ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯄꯥ ꯑꯩꯁꯦ ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯗꯧꯔꯤꯒꯦ ꯍꯥ? ꯀꯌꯥꯝ ꯀꯨꯏꯅ ꯅꯄꯥ ꯑꯩꯁꯦ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯐꯗꯤ ꯁꯦꯒꯥꯏꯕ ꯃꯥꯟꯈꯩ ꯅꯝꯁꯤꯡꯗꯅ ꯊꯝꯈꯤꯗꯧꯔꯤꯒꯦ? ꯍꯅꯨꯕ ꯑꯩꯅ ꯉꯦꯛ ꯁꯪꯈꯩ ꯊꯣꯡꯕ ꯆꯥꯛꯁꯦ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯂꯒ ꯆꯥꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯤ? ꯀꯩꯅꯣ ꯄꯥꯕ, ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯩꯅꯣ? ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯦꯗ꯫ ꯉꯥꯎꯅꯤꯌꯦ ꯅꯪꯗꯤ ꯅꯀꯣꯛꯇꯣ ꯊꯤꯕꯨꯗ꯭ꯔꯨꯅꯤꯅ꯫ ꯏꯄꯥ ꯑꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯂꯧꯁꯤꯟꯕ ꯉꯝꯂꯝꯃꯣꯏꯑꯕ꯫ ꯑꯗꯣ ꯄꯥꯕꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯃꯌꯦꯛꯇ ꯀꯣꯛ ꯍꯥꯏꯕꯗꯤ ꯌꯥꯗꯕ꯫ ꯑꯣ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯑꯩꯒꯤ ꯃꯍꯨꯠ ꯆꯥꯛ ꯊꯣꯡꯕꯤꯅꯅꯕꯏꯃꯧ ꯑꯃ ꯄꯨꯁꯤꯜꯂꯛꯑꯣ, ꯑꯩ ꯏꯃꯧ ꯄꯥꯝꯃꯦ ꯍꯥꯏꯕ꯫ ꯁꯨꯃꯥꯏꯅ ꯃꯌꯦꯛꯇ ꯍꯥꯏꯔꯗꯤ ꯚꯥꯞ ꯇꯥꯔꯝꯃꯅꯤꯅꯦ ꯅꯪ꯫ ꯃꯅꯤ ꯃꯇꯨꯝ ꯏꯀꯥꯏꯅ ꯅꯣꯛꯂꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯚꯥꯞ ꯈꯪꯇꯥ ꯇꯥꯔꯦꯗꯅ꯫ ꯄꯥꯕꯅꯕꯨ ꯌꯥꯔꯗꯤ ꯉꯁꯤꯃꯛ ꯅꯃꯧ ꯅꯨꯄꯤꯗꯣ ꯄꯨꯁꯤꯟꯖꯔꯛꯎ ꯍꯥꯏꯔꯁꯨ ꯄꯨꯁꯤꯜꯂꯛꯂꯒꯦ꯫ ꯏꯃꯧ ꯅꯨꯄꯤ ꯍꯥꯏꯗꯤ ꯀꯅꯥ? ꯂꯩꯅꯝꯕꯤ ꯅꯠꯇꯅ ꯀꯅꯥ ꯑꯣꯏꯗꯧꯔꯤꯒꯦ? ꯀꯔꯤꯕ ꯆꯥꯕꯤꯗꯣ? ꯍꯩ ꯏꯄꯥ, ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯃꯗꯤ ꯏꯃꯧ ꯑꯣꯏꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯩ꯫ ꯑꯩꯅ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯔꯤꯕꯗꯨꯗꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨ ꯅꯠꯇꯦ, ꯌꯨꯝ ꯀꯣꯏꯕ ꯍꯩꯒꯗꯕꯤ ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯕꯤ ꯏꯃꯧ ꯑꯃ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯕꯅꯤ꯫ ꯅꯪꯒꯤ ꯂꯩꯅꯝꯕꯤ ꯍꯥꯏꯕꯤ ꯂꯥꯏꯍꯣꯔꯤꯗꯨꯗꯤ ꯏꯄꯥꯗꯤ ꯄꯥꯝꯗꯦꯅꯦꯍꯦ, ꯏꯃꯧ ꯑꯣꯏꯕ ꯉꯝꯃꯣꯏ꯫ ꯀꯩꯅꯣꯗ ꯄꯥꯕ, ꯏꯃꯧ ꯄꯨꯁꯤꯜꯂꯛꯑꯣꯅꯁꯨ ꯍꯥꯏꯕ, ꯑꯗꯨꯒ ꯑꯃꯨꯛ ꯃꯤꯅ ꯅꯃꯧꯗꯣ ꯄꯨꯁꯤꯜꯂꯛꯂꯒꯦ ꯍꯥꯏꯔꯀꯥꯟꯗꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯏꯃꯧ ꯑꯣꯏꯕ ꯉꯝꯅꯤ ꯉꯝꯃꯣꯏꯅ ꯑꯃꯨꯛ ꯇꯧ꯫ ꯅꯠꯇꯦ, ꯄꯥꯕꯒꯤ ꯃꯑꯣꯡꯁꯤꯗꯤ ꯀꯥꯂꯦꯐꯨ ꯀꯥꯟꯗ꯭ꯔꯦꯐꯨꯒꯤ ꯃꯑꯣꯡꯗ ꯇꯧꯁꯤꯜꯂꯦꯗ꯫ ꯅꯪꯒꯤ ꯂꯩꯅꯝꯕꯤ ꯍꯥꯏꯕꯤꯗꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯅꯨꯄꯤꯒ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕ꯭ꯔꯣ ꯏꯄꯥ ꯏꯕꯨꯡ? ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨ ꯃꯔꯤ ꯂꯩꯅꯒꯅꯨ, ꯏꯄꯥ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦꯗꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣ ꯄꯥꯕꯅ ꯂꯩꯅꯝꯕꯤꯕꯨ ꯑꯁꯨꯛ ꯌꯥꯝ ꯇꯥꯊꯤꯔꯤꯁꯦ? ꯄꯥꯕꯅ ꯈꯪꯗꯕꯒꯤꯅꯤ꯫ ꯂꯩꯅꯝꯕꯤꯗꯣ ꯃꯕꯨꯛ ꯃꯄꯥꯎꯒ ꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤ, ꯏꯪ ꯇꯞꯂꯗꯅ ꯂꯤꯔꯤ ꯈꯣꯏꯔꯤꯔꯗꯅ ꯃꯉꯣꯟꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯥꯅꯒ ꯄꯥꯕꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯄꯥꯕꯗꯤ ꯆꯪꯅ ꯁꯔꯒꯔ ꯀꯥꯕ ꯐꯪꯖꯕꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ꯫ ꯃꯥꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯔꯗꯤꯅꯦ, ꯅꯄꯥ ꯑꯩꯁꯦ ꯆꯪꯅ ꯁꯣꯔꯥꯔꯦꯟ ꯀꯥꯕ ꯐꯪꯖꯕ ꯅꯠꯇꯦ, ꯁꯤꯅ ꯁꯣꯔꯥꯔꯦꯟ ꯀꯥꯒꯗꯧꯔꯤꯕꯅꯤ ꯀꯣ꯫ ꯑꯄꯪ ꯅꯪ ꯀꯔꯤ ꯈꯪꯉꯗꯅ ꯄꯨꯟꯁꯤ ꯈꯣꯡꯂꯩ ꯈꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯪꯕꯨ ꯃꯤꯅꯥꯏ ꯑꯃꯒꯨꯝ ꯀꯧꯗꯅ ꯃꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯤꯖꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯅ ꯍꯌꯦꯡ ꯀꯌꯥꯝ ꯐꯕꯤ ꯃꯧꯑꯣꯏꯗꯧꯔꯤ ꯍꯥ? ꯅꯀꯣꯛꯇꯨ ꯈꯔ ꯈꯜꯂꯨꯅꯦ ꯑꯄꯪ ꯅꯪꯕꯨ꯫ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦꯅꯦ, ꯃꯍꯥꯛꯀꯤ ꯇꯧ ꯉꯝꯕꯤ ꯑꯐꯥꯎꯕꯤꯅꯤꯅꯦ꯫ ꯅꯪꯉꯣꯟꯗꯒꯤ ꯅꯔꯜ ꯄꯨꯝꯕ ꯁꯨꯝꯗꯨꯗ ꯆꯥꯕ ꯌꯥꯕ ꯆꯥꯊꯣꯛꯂꯒ ꯍꯌꯦꯡꯋꯥꯏ ꯅꯪꯕꯨ ꯃꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯗꯧꯔꯤ ꯈꯪꯂꯕ꯭ꯔꯥ? ꯑꯁ ꯄꯥꯕꯁꯨ ꯍꯥꯏꯕ ꯌꯥꯔꯦꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤ꯫ ꯂꯩꯅꯝꯕꯤꯗꯣ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦꯀꯣ ꯄꯥꯕ꯫ ꯄꯥꯕꯅ ꯃꯥꯒꯤ ꯃꯒꯨꯜ ꯈꯪꯗꯕꯒꯤꯅꯤ꯫ ꯃꯣꯏ ꯃꯃꯥꯅꯁꯨꯅꯦ ꯂꯩꯅꯝꯕꯤꯗꯣ ꯑꯩꯉꯣꯟꯗ ꯄꯤꯅꯤ, ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯝꯇꯗ ꯃꯌꯨꯝ ꯄꯥꯜꯍꯜꯂꯣꯏ ꯀꯥꯏꯅ ꯍꯥꯏꯔꯤ ꯄꯣꯠꯅꯤ꯫ ꯍꯣ ꯑꯗꯨꯗꯤꯅꯦ, ꯅꯪ ꯍꯔꯥꯎꯖꯅꯅꯕ ꯅꯪꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯍꯥꯏꯖꯤꯜꯂꯤꯕ꯫ ꯅꯪꯅ ꯈꯔ ꯄꯪꯕꯗꯨꯗ
ꯃꯃꯥ ꯃꯆꯥ ꯃꯥꯟꯅꯔꯒ ꯅꯪꯉꯣꯟꯗ ꯁꯥꯟꯅꯕꯤꯔꯤꯕ ꯈꯪꯖꯔꯦ ꯄꯥꯕꯅ ꯑꯩꯉꯣꯟꯗ ꯀꯜꯂꯛꯇꯅ ꯇꯧꯔꯤꯗꯣ ꯑꯩ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯅꯪꯉꯣꯟꯗ ꯀꯜꯂꯛꯇꯧꯔꯤꯕ ꯅꯨꯄꯤ ꯂꯥꯡꯕꯥꯏꯕꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯩꯌꯦꯗꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯜꯂꯛꯇꯧꯔꯤꯔꯏꯕ ꯍꯩ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨꯗꯤ ꯈꯣꯡ ꯍꯥꯝꯕꯒꯤ ꯏꯁꯤꯡ ꯄꯨꯅꯕ ꯃꯤꯅꯥꯏ ꯐꯥꯎ ꯑꯣꯏꯅꯤꯡꯗꯦ ꯑꯁ ꯌꯥꯔꯦ ꯁꯤ ꯄꯥꯕꯇꯣ ꯍꯌꯦꯡꯅꯦ ꯂꯩꯃꯤꯟꯅꯔꯒ ꯈꯪꯒꯅꯤ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯏꯃꯧꯗꯅꯤ ꯍꯥꯏꯗꯅ ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯅꯥꯈꯧ ꯄꯣꯡꯅ ꯍꯥꯏꯗꯣꯏꯅꯤ ꯑꯁ ꯋꯥꯔꯦ ꯇꯥꯕꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯄꯥꯕ ꯑꯩ ꯆꯥꯛ ꯆꯥꯔꯒꯦ ꯑꯩꯈꯣꯏ ꯁꯣꯝ ꯁꯅꯥ ꯏꯕꯨꯡꯉꯣ ꯂꯦꯡꯈꯠꯂꯛꯄꯒ ꯆꯥꯛ ꯆꯥꯔꯒꯦ ꯍꯥꯏꯔꯛꯑꯅꯤꯁꯦ ꯈꯪꯗꯅ ꯉꯁꯥꯏꯅ ꯆꯥꯛ ꯏꯁꯤꯡꯒ ꯂꯣꯏꯁꯤꯟꯗꯅ ꯅꯤꯡꯊꯤꯅ ꯆꯥꯛꯀ ꯊꯤꯔꯒ ꯊꯝꯖꯔꯕꯅꯤ ꯌꯥꯅꯤ ꯁꯅꯥ ꯏꯕꯨꯡꯉꯣ ꯈꯨꯠꯇꯣ ꯈꯨꯖꯥꯝ ꯑꯁꯤꯗ ꯍꯥꯝꯕꯤꯔꯛꯑꯣ ꯅꯅꯥꯏ ꯏꯁꯤꯡ ꯊꯥꯖꯔꯛꯀꯦ ꯇꯜꯂꯤꯍꯦ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯨꯅꯤꯅꯦ ꯅꯄꯥ ꯑꯩꯅ ꯇꯧꯔꯤꯁꯦ ꯄꯥꯕ ꯅꯪꯁꯤ ꯌꯥꯝ ꯐꯩꯀꯣ ꯃꯤ ꯑꯇꯩꯒꯤ ꯃꯄꯥꯒ ꯃꯥꯟꯅꯗꯦ ꯃꯄꯥ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯉꯣꯟꯗ ꯁꯥꯎꯗꯅ ꯇꯧꯔꯤꯅꯤ ꯈꯪꯗꯈꯩ ꯃꯄꯥ ꯑꯩꯁꯦ ꯌꯥꯝ ꯐꯩ ꯀꯥꯏꯗꯅ ꯍꯔꯥꯎꯖꯔꯤ ꯁꯤꯗꯕꯨ ꯑꯩꯒꯤ ꯏꯆꯥꯁꯦ ꯄꯪꯉꯤ ꯍꯥꯏꯕ ꯌꯥꯔꯤꯕ꯭ꯔꯣ ꯁꯤꯡꯕꯣꯗꯧꯅ ꯋꯥꯠꯈ꯭ꯔꯦꯗꯀꯣ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯅꯪꯕꯨ ꯀꯗꯣꯝ ꯊꯣꯛꯀꯗꯣꯏꯅꯣ ꯏꯄꯥꯗꯤ ꯈꯟꯕꯗ ꯃꯝꯃꯦꯅꯦ ꯑꯩꯕꯨꯗꯤ ꯃꯃꯥꯡ ꯊꯣꯡꯗ ꯊꯣꯛꯀꯗꯣꯏꯅꯤ ꯄꯥꯕ ꯌꯥꯔꯦ ꯑꯄꯪꯖꯥꯎꯁꯤꯗꯤ ꯆꯥꯒꯗꯕ ꯆꯥꯛꯇꯣ ꯆꯥꯔꯣ ꯑꯁꯨꯝꯅ ꯃꯅꯤ ꯃꯇꯨꯝ ꯆꯥꯛꯇꯣ ꯄ꯭ꯔꯞ ꯆꯥꯔꯒ ꯂꯩꯅꯝꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯂꯩꯅꯝꯕꯤꯒꯤ ꯃꯃꯥ ꯊꯥꯔꯣꯅ ꯍꯩꯃ ꯃꯤꯅꯥꯏ ꯃꯅꯤ ꯃꯇꯨꯝ ꯏꯌꯥ ꯃꯅꯤ ꯃꯇꯨꯝ ꯂꯥꯛꯑꯦꯗꯅ ꯂꯥꯛꯑꯣ ꯆꯪꯉꯣ ꯏꯃꯥ ꯂꯩꯅꯝꯕꯤꯗꯣ ꯉꯁꯥꯏꯗꯒꯤ ꯅꯪ ꯂꯥꯛꯄ ꯋꯥꯅ ꯂꯩꯀꯥꯏ ꯀꯣꯏꯔꯒ ꯉꯥꯏꯔꯤꯌꯦ ꯑꯩ ꯂꯥꯛꯄ ꯋꯥꯅ ꯂꯩꯀꯥꯏ ꯀꯣꯏꯔꯒ ꯉꯥꯏꯔꯤꯌꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁꯦ ꯐꯤꯗꯥꯁꯤꯗ ꯐꯝꯃꯨꯁꯦ ꯏꯃꯥꯅꯦ ꯃꯥꯕꯨ ꯀꯧꯔꯛꯀꯦ ꯀꯨꯏꯔꯣꯏ ꯁꯤꯒꯤ ꯊꯪꯅꯕ ꯌꯨꯝꯁꯤꯗꯅꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯊꯪꯅꯕ ꯌꯨꯝ ꯑꯗꯣꯝꯗ ꯆꯠꯈꯤ ꯃꯅꯤ ꯃꯇꯨꯝꯁꯨ ꯃꯣꯔꯥꯗꯨꯗ ꯐꯝꯗꯨꯅ ꯂꯩꯅꯝꯕꯤꯕꯨ ꯂꯥꯛꯄ ꯉꯥꯏ ꯀꯨꯏꯗꯦ ꯂꯩꯅꯝꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯇꯨꯡꯗ ꯃꯥꯡꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯇꯥ ꯃꯅꯤ ꯃꯇꯨꯝ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯗ ꯉꯁꯤꯗꯤ ꯇꯥ ꯃꯅꯤ ꯃꯇꯨꯝꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯁꯝꯀꯥꯁꯦ ꯁꯤꯠ ꯅꯥꯟꯅ ꯁꯟꯅ ꯂꯦꯛꯊꯣꯛꯄ ꯃꯥꯟꯈꯩ ꯍꯥꯠꯂꯗꯅ ꯃꯁꯥꯒ ꯌꯥꯝ ꯅꯥꯜꯂꯤꯀꯣ ꯍꯣꯏ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯤꯅ ꯈꯔꯁꯨ ꯅꯥꯟꯗ ꯌꯥꯗꯕ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯄꯨꯛꯄꯨꯗꯤ ꯀꯪꯃꯟꯗꯅ ꯐꯨꯔꯤꯠ ꯀꯨꯗꯥꯝꯗꯣ ꯃꯌꯥ ꯀꯥꯔꯦ ꯍꯥꯏꯅ ꯃꯕꯨꯛ ꯑꯀꯪꯕꯗꯨ ꯁꯠ ꯁꯤꯠꯆꯤꯜꯂꯤ ꯇꯥ ꯃꯅꯤ ꯃꯇꯨꯝꯁꯦ ꯀꯨꯏꯔꯒ ꯑꯣꯛ ꯃꯁꯥ ꯁꯨꯝ ꯃꯥꯟꯁꯤꯜꯂꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯑꯁ ꯏꯀꯥꯏꯌꯦ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯃꯤ ꯑꯩ ꯏꯌꯥꯡ ꯀꯪꯍꯜꯂꯒ ꯁꯕꯥꯟ ꯁꯦꯝꯃꯗꯕꯅꯤ ꯑꯗꯨ ꯂꯩꯅꯕꯤ ꯅꯪꯅ ꯉꯁꯤ ꯅꯣꯏꯗ ꯂꯥꯛꯇꯕ ꯌꯥꯗꯦꯅ ꯍꯥꯏꯔꯛꯏꯗꯣ ꯀꯩꯒꯤꯅꯣ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯊꯪꯕ ꯐꯛꯂꯥꯡꯗꯣ ꯅꯣꯡ ꯍꯩꯖꯤꯟꯃꯟꯗꯅ ꯂꯣꯏꯅ ꯀꯤꯟꯊꯔꯦ ꯑꯗꯨꯒꯤ ꯇꯥ ꯃꯅꯤ ꯃꯇꯨꯝꯗ ꯐꯛꯂꯥꯡ ꯋꯥꯏ ꯇꯩꯕꯤꯌꯣꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯏꯕꯨꯡꯉꯣ ꯃꯅꯤ ꯃꯇꯨꯝ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯥ ꯌꯥꯎꯖꯗꯦꯗꯣ ꯅꯆꯟ ꯑꯁꯤꯒ ꯑꯩꯒ ꯈꯛ ꯂꯩꯕꯅꯤ ꯅꯨꯄꯥ ꯌꯥꯎꯗꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟ ꯑꯣꯏꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯅꯨꯄꯥ ꯅꯍꯥꯒꯤ ꯊꯕꯛꯁꯤꯁꯨ ꯍꯩꯇꯦꯗꯣ ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕꯅꯤ ꯅꯪ ꯂꯥꯟꯅ ꯈꯟꯅꯨꯀꯣ ꯀꯅꯥ ꯅꯠꯇꯦꯅ ꯍꯥꯏꯕꯅꯤ ꯈꯟꯗꯦꯗ ꯏꯃꯥ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯅꯔꯒ ꯂꯣꯏꯔꯦ ꯑꯗꯨꯅꯤ ꯑꯃꯔꯣꯝꯗ ꯅꯪꯁꯦ ꯑꯩꯒꯤ ꯏꯌꯥ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯌꯨꯝꯁꯤꯁꯨ ꯅꯪꯒꯤ ꯅꯌꯨꯝꯒꯨꯝꯕꯅꯤ ꯑꯗꯨꯅꯅꯦ ꯏꯌꯥ ꯃꯅꯤ ꯃꯇꯨꯝ ꯆꯪꯉꯣ ꯃꯅꯤꯡꯂꯣꯝꯗ ꯐꯛꯂꯥꯡ ꯋꯥꯏ ꯇꯩꯕ ꯍꯧꯔꯨꯔꯣ ꯇꯥ ꯃꯅꯤ ꯃꯇꯨꯝ ꯐꯛꯂꯥꯡ ꯋꯥꯏ ꯇꯩꯕꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯡ ꯈꯔ ꯈꯩꯕꯤꯔꯝꯃꯣ ꯑꯩꯒꯤꯁꯦ ꯊꯧꯗꯥꯕꯗꯤ ꯅꯠꯇꯦꯀꯣ ꯏꯁꯝ ꯁꯝꯅ ꯍꯩꯖꯕꯅꯤ ꯍꯣꯏꯗ ꯌꯥꯏ ꯑꯩꯕꯨ ꯃꯤꯇꯣꯞ ꯇꯝꯃꯨ ꯑꯩꯅ ꯇꯧꯗ꯭ꯔꯗꯤ ꯀꯅꯥꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯂꯣꯏ ꯇꯧꯈꯥꯏꯒꯦ ꯑꯗꯨꯗꯤ ꯇꯥ ꯃꯅꯤ ꯃꯇꯨꯝ ꯐꯛꯂꯥꯡ ꯋꯥꯏ ꯇꯩꯕ ꯍꯧꯕꯤꯔꯨꯔꯣ ꯃꯇꯝꯁꯦ ꯈꯪꯍꯧꯔꯔꯣই ꯃꯅꯤ ꯃꯇꯨꯝ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯪꯈꯤ ꯃꯁꯤꯒꯤ ꯑꯄꯪꯁꯤ ꯊꯕꯛ ꯑꯣꯟꯊꯣꯛꯅ ꯀꯥꯟꯅꯈ꯭ꯔꯦꯗꯀꯣ ꯁꯤꯗꯕꯨ ꯀꯥꯟꯅꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯑꯄꯪ ꯃꯥꯒ ꯃꯔꯤ ꯂꯩꯅꯔꯤꯕꯅꯤ ꯏꯃꯥ ꯑꯩꯅ ꯃꯥꯒ ꯃꯔꯤ ꯂꯩꯅꯔꯤꯁꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦ ꯃꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯥꯈꯣꯟ ꯑꯃ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕ ꯊꯑꯣꯏꯅ ꯅꯨꯡꯁꯤꯁꯟꯅꯔꯤꯅꯤ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯑꯩꯅ ꯃꯅꯤ ꯃꯇꯨꯝꯗ ꯁꯦꯜ ꯈꯔ ꯍꯥꯏꯌꯣꯏꯗꯨꯕу ꯀꯝꯗꯧꯔꯦ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ ꯅꯪꯕꯣ ꯍꯥꯏꯗ꯭ꯔꯤꯗ ꯅꯍꯥꯟꯗ ꯑꯩꯒꯤ ꯁꯅꯥ ꯁꯥꯍꯟꯕꯗ ꯉꯥꯏꯔꯤ ꯑꯗꯨꯅ ꯈꯔ ꯂꯩꯔꯒ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯩꯗꯧꯕꯒꯤ ꯈꯔ ꯂꯩꯔꯒ ꯍꯥꯏꯗꯣꯏꯅೋ ꯁꯦꯜꯅ ꯁꯦꯜ ꯆꯤꯜꯂꯀꯥꯟꯁꯤꯗ ꯁꯣꯝꯗꯅ ꯑꯩꯅ ꯃꯔꯨꯞ ꯍꯨꯟꯗꯧꯒꯤ ꯃꯉꯣꯟꯗꯒꯤ ꯅꯪꯅ ꯁꯦꯜ ꯂꯧꯔꯛꯄ ꯉꯥꯏꯔꯤ ꯑꯗꯨꯒ ꯀꯣꯟꯅ ꯍꯥꯏꯒꯦꯌꯦ ꯍꯣꯔꯦꯟ ꯍꯥꯏꯌꯨ ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ ꯍꯥꯏꯗꯅ ꯍꯣꯏ ꯑꯩ ꯍꯣꯔꯦꯟ ꯍꯥꯏꯔꯒꯦ ꯑꯗꯣ ꯏꯃꯥ ꯑꯩ ꯊꯣꯏꯅꯨ ꯍꯣꯏ ꯄꯥꯎꯗ ꯆꯠꯂꯨꯒꯦ ꯍꯣꯔꯦꯟ ꯇꯥ ꯈꯥꯕ ꯎꯅꯕ ꯊꯣꯛꯄꯗ ꯁꯦꯠꯅꯅꯕ ꯐꯤꯔꯣꯜ ꯑꯃꯅꯤꯇ ꯋꯥꯏꯔꯨꯒꯦ ꯍꯥꯏꯔꯝꯗꯨꯅ ꯂꯩꯅꯝꯕꯤ ꯍꯣꯔꯦꯟ ꯈꯥꯕ ꯍꯥꯏꯔꯤꯕ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯨꯒ ꯎꯅꯕ ꯆꯠꯄꯗ ꯁꯦꯠꯅꯅꯕ ꯐꯤꯔꯣꯜ ꯐꯨꯔꯤꯠ ꯋꯥꯏꯕ ꯆꯠꯈꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯩꯅꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯃꯅꯤꯡ ꯑꯗꯨꯗꯅ ꯃꯅꯤ ꯃꯇꯨꯝ ꯅꯨꯡꯁꯤꯕꯤ ꯃꯥꯅ ꯍꯥꯏꯔꯕꯅꯤ ꯁꯥꯗꯅ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥ ꯁꯥꯈ꯭ꯔꯕꯗꯨꯗ ꯍꯨꯃꯥꯡ ꯖꯤ ꯆꯦꯟꯊꯕ ꯃꯈꯩ ꯐꯛꯂꯥꯡ ꯋꯥꯏ ꯀꯟꯅ ꯇꯩ
ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯅꯤ ꯃꯇꯨꯝ ꯋꯥꯔꯗꯨꯅ ꯂꯥꯏꯅꯝꯕꯤ ꯍꯣꯏꯒꯤ ꯃꯅꯤꯡꯒꯤ ꯋꯥꯄꯟ ꯃꯈꯣꯡ ꯑꯗꯨꯗ ꯍꯪꯆꯤꯠ ꯂꯥꯡꯂꯤ꯫ ꯑꯁ ꯅꯨꯡꯁꯥꯁꯤꯁꯨ ꯌꯥꯈꯩ ꯁꯥꯏ꯫ ꯎꯁ ꯁꯤꯔꯦ ꯁꯥꯕꯅ ꯀꯥꯂꯦꯟ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯐꯛꯂꯥꯡꯋꯥꯏ ꯇꯩꯕꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯎꯒꯦ ꯇꯧꯏ ꯍꯥꯏꯅ ꯃꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯈꯨꯗꯩ ꯃꯇꯦꯛ ꯑꯗꯨꯅ ꯍꯨꯃꯥꯏ ꯍꯨꯝꯃꯤ꯫ ꯂꯩꯅꯝꯕꯤꯁꯨ ꯃꯅꯤꯡ ꯑꯗꯣꯝꯗ ꯃꯅꯤ ꯃꯇꯨꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯇꯥ ꯃꯅꯤ ꯃꯇꯨꯝ ꯐꯛꯂꯥꯡꯋꯥꯏ ꯇꯩꯕ ꯂꯣꯏꯔꯕ꯭ꯔꯥ? ꯂꯣꯏꯗꯣꯔꯦ ꯂꯣꯏꯔꯕꯒꯨꯝꯕꯅꯤ ꯈꯤꯇꯪ ꯉꯥꯏꯔꯦ꯫ ꯇꯥ ꯃꯅꯤ ꯃꯇꯨꯝꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯅꯦ? ꯅꯃꯥꯏ ꯅꯃꯤꯠꯀ ꯉꯥꯡꯁꯪ ꯉꯥꯡꯂꯗꯅ ꯍꯨꯃꯥꯡꯒ ꯑꯣꯔꯣꯔꯣ ꯇꯥꯔꯤꯗꯨꯕ? ꯋꯥꯗꯦꯗ ꯀꯩꯗꯧꯕꯒꯤ ꯋꯥꯗꯣꯏꯅꯣ? ꯅꯨꯡꯁꯥ ꯃꯔꯛꯇ ꯐꯛꯂꯥꯡꯋꯥꯏ ꯇꯩꯕꯕꯨ ꯀꯅꯥꯅ ꯋꯥꯏꯒꯦ? ꯑꯩꯗꯤ ꯋꯥꯕꯤꯗꯦ꯫ ꯑꯣ ꯋꯥꯕꯨ ꯋꯥꯗ꯭ꯔꯗꯤ ꯐꯩ꯫ ꯑꯩꯗꯤ ꯇꯥ ꯃꯅꯤ ꯃꯇꯨꯝ ꯋꯥꯔꯝꯂꯗ꯭ꯔꯥ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯔꯨꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯅꯝꯕꯤ ꯃꯅꯤ ꯃꯇꯨꯝꯗꯒꯤ ꯁꯦꯜ ꯂꯧꯕ ꯌꯥꯅꯕ ꯇꯥꯠ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯣ ꯇꯥ ꯃꯅꯤ ꯃꯇꯨꯝ ꯅꯪ ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ? ꯅꯪꯂꯣ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏ ꯄꯥꯕꯗꯒꯤꯁꯨ ꯅꯪ ꯍꯦꯟꯅ ꯅꯨꯡꯁꯤꯗꯣ꯫ ꯑꯗꯩꯗꯤ ꯅꯪ ꯅꯨꯡꯁꯤꯃꯟꯗꯅ ꯅꯪꯒꯤ ꯍꯧꯗꯣꯡ ꯃꯃꯤꯠ ꯅꯥꯝꯃ ꯇꯥꯡꯕꯤꯗꯣ ꯑꯗꯨꯐꯥꯎ ꯅꯨꯡꯁꯤ ꯅꯪꯒꯤ ꯑꯣꯏꯕꯒꯤ꯫ ꯑꯗꯨꯗꯤ ꯇꯥ ꯃꯅꯤ ꯃꯇꯨꯝꯅ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯖꯥꯠꯅꯤꯅꯦ꯫ ꯅꯨꯡꯁꯤ꯫ ꯑꯗꯣ ꯇꯥ ꯃꯅꯤ ꯃꯇꯨꯝ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯗꯅ꯫ ꯀꯩꯕꯨꯅꯣ? ꯀꯩꯅꯣꯅꯤ ꯇꯥ ꯃꯅꯤ ꯃꯇꯨꯝꯒꯤ ꯁꯦꯜꯒ ꯂꯩꯕ꯭ꯔꯥ? ꯂꯩꯔꯗꯤ ꯁꯦꯜ ꯈꯤꯇ ꯄꯤꯌꯨꯕ꯫ ꯑꯩꯁꯦ ꯁꯦꯜ ꯌꯥꯝ ꯆꯤꯜꯂꯤ꯫ ꯑꯩꯗꯤ ꯁꯦꯜ ꯑꯝꯇ ꯂꯩꯇꯦ꯫ ꯑꯗꯨ ꯌꯥꯅꯤ ꯑꯩꯈꯣꯏ ꯄꯥꯕꯗꯒꯤ ꯂꯧꯔꯛꯀꯦ꯫ ꯑꯦ ꯅꯣꯏ ꯄꯥꯕꯗꯒꯤ ꯀꯃꯥꯏꯅ ꯂꯧꯔꯛꯇꯣꯏꯕ ꯅꯪꯗꯤ? ꯅꯪꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯌꯦꯅ ꯍꯥꯏꯔꯒ ꯂꯧꯔꯛꯇꯣꯏꯅꯤ ꯀꯩꯅꯣ꯫ ꯑꯁ ꯂꯣꯏꯔꯦꯍꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯂꯧꯗꯣꯏ ꯑꯣꯏꯔꯗꯤ ꯇꯣꯛꯑꯣ ꯁꯦꯜꯒ ꯑꯝꯇ ꯄꯤꯔꯛꯑꯅꯨ꯫ ꯀꯩꯒꯤ? ꯏꯀꯥꯏꯌꯦ ꯀꯩꯅꯣ꯫ ꯑꯩꯅ ꯁꯦꯜ ꯄꯤꯔꯛꯑꯣ ꯍꯥꯏꯗꯅ ꯅꯣꯏ ꯄꯥꯕꯗ ꯍꯥꯏꯔꯗꯤ ꯅꯣꯏ ꯄꯥꯕꯅ ꯑꯩꯁꯦ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄꯤ ꯅꯨꯄꯤꯅꯤꯅ ꯈꯟꯈꯤꯔꯣꯏꯗ꯭ꯔꯣ? ꯑꯁ ꯑꯗꯨꯒꯤꯕꯨ ꯀꯩꯝ ꯈꯜꯂꯨꯅꯨꯍꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯅ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯑꯗꯨꯝ ꯂꯧꯏ ꯈꯪꯕꯅꯤ꯫ ꯅꯍꯥꯟ ꯑꯩꯅ ꯅꯪꯒꯤ ꯁꯅꯥ ꯁꯥꯕꯤꯕꯗꯨꯁꯨ ꯑꯩꯈꯣꯏ ꯄꯥꯕ ꯈꯪꯕꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯍꯥꯟꯗꯒꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯔꯤꯕ ꯑꯗꯩꯗꯤ ꯑꯩꯒꯤ ꯁꯅꯥꯒ ꯁꯥꯕꯤꯔꯤ ꯃꯌꯥꯝꯁꯦ ꯅꯣꯏ ꯄꯥꯕꯅ ꯂꯣꯏꯅ ꯈꯪꯕ꯭ꯔꯥ? ꯈꯪꯉꯤꯅ꯫ ꯑꯩꯗꯤ ꯁꯦꯜꯁꯨ ꯊꯣꯛꯇꯕꯅꯤꯅ ꯅꯪꯉꯣꯟꯗ ꯄꯤꯅꯕ ꯁꯦꯜꯁꯨ ꯂꯩꯇꯦ꯫ ꯅꯪꯒꯤ ꯁꯅꯥ ꯁꯥꯅꯕ ꯁꯦꯜꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯅꯪꯅ ꯁꯦල් ꯄꯤꯌꯨ ꯁꯅꯥ ꯁꯥꯎ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯑꯩꯈꯣꯏ ꯄꯥꯕ ꯌꯨꯄꯨꯗꯒꯤ ꯁꯦꯜ ꯍꯨꯔꯥꯟꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯥꯕꯅ ꯅꯪꯉꯣꯟꯗ ꯄꯤꯅꯕꯅꯤ ꯈꯪꯉꯤ꯫ ꯑꯣ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ꯫ ꯅꯪꯁꯤꯗꯤ ꯑꯗꯨꯕꯨ ꯀꯣ ꯑꯩꯉꯣꯟꯗ ꯄꯤꯅꯕꯅꯦ ꯍꯥꯏꯗ꯭ꯔꯁꯨ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯒꯤꯅꯦꯅ ꯍꯥꯏꯖꯤꯟꯕ ꯌꯥꯕꯗꯨꯕꯨ ꯅꯣꯏ ꯄꯥꯕꯅ ꯑꯩꯁꯦ ꯐꯖꯅꯗꯤ ꯍꯥꯏꯔꯝꯃꯔꯣꯏꯕꯣ꯫ ꯃꯅꯤ ꯃꯇꯨꯝ ꯏꯄꯪ ꯄꯪꯈꯩ ꯍꯣꯏ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯥꯏꯔꯤꯕ ꯅꯪꯁꯦ ꯑꯐꯥꯎꯕꯤ ꯇꯧ ꯉꯝꯕꯤ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄꯤꯅꯤ ꯑꯗꯨꯒꯀꯣ ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯥꯏꯔꯤꯕ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯛꯂꯒ ꯑꯩꯁꯦ ꯅꯪꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯗꯣꯏꯅꯦꯁꯨ ꯍꯥꯏ꯫ ꯑꯗꯣ ꯑꯩꯗꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯥꯏꯔꯤꯗꯣ ꯑꯝꯇ ꯊꯥꯖꯕꯤꯗꯦꯉꯣ꯫ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯔꯤꯗꯣ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯑꯩꯁꯦ ꯀꯅꯥꯅ ꯇꯦꯛ ꯈꯟꯕꯒꯤ ꯂꯧꯖꯔꯤꯅꯦꯅ ꯑꯩꯅ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯄꯥꯕꯗ꯫ ꯃꯁꯤ ꯊꯤꯕꯨꯗ꯭ꯔꯨ ꯑꯄꯪꯁꯦ ꯑꯩ ꯏꯁꯨ ꯁꯨꯝ ꯈꯥꯔꯛꯇꯧꯔꯤ ꯃꯁꯤ ꯆꯨꯞꯄꯪ ꯅꯨꯄꯥꯁꯤꯕꯨ ꯀꯩ ꯅꯨꯄꯥꯅꯣ ꯁꯤꯕꯣ? ꯀꯩꯅꯣ ꯂꯩꯅꯝꯕꯤ ꯅꯪꯅ ꯅꯊꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯨ ꯀꯩ? ꯀꯩꯁꯨ ꯅꯠꯇꯦ ꯁꯨꯝ ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯅꯣꯏ ꯄꯥꯕꯅ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯅꯤꯡꯗꯕ ꯃꯥꯜꯂꯦ꯫ ꯏꯗꯣꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯁ ꯅꯪꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯒꯤꯗꯤ ꯅꯪꯅ ꯃꯇꯤꯛ ꯏꯆꯥ ꯁꯥꯏ꯫ ꯍꯣꯏ ꯑꯩꯈꯣꯏ ꯄꯥꯕꯅꯕꯨꯗꯤ ꯅꯪ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯅꯪ ꯂꯧꯒꯅꯤ꯫ ꯑꯗꯨꯗꯤ ꯇꯥ ꯃꯅꯤ ꯃꯇꯨꯝ ꯑꯩꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯅꯪ ꯅꯣꯏ ꯄꯥꯕ ꯈꯪꯍꯟꯗꯕꯤꯗ ꯂꯣꯟꯅ ꯍꯨꯔꯥꯜꯂꯛꯑꯣ꯫ ꯀꯩꯒꯨꯝꯕ ꯅꯣꯏ ꯄꯥꯕꯅ ꯍꯨꯔꯥꯟꯕ ꯐꯥꯔꯁꯨ ꯑꯩꯉꯣꯟꯗ ꯄꯤꯅꯕ ꯁꯦꯜ ꯅꯠꯇꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯈꯪꯅꯩ ꯃꯉꯣꯟꯗ ꯄꯤꯅꯕꯅꯦꯅ ꯍꯥꯏꯖꯤꯜꯂꯨ꯫ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯗꯕꯨ ꯊꯥꯖꯒꯗ꯭ꯔꯅꯦ? ꯊꯥꯖꯅꯤ ꯃꯥꯟꯅꯕ ꯍꯥꯏꯌꯨ꯫ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯤꯗꯣ ꯌꯥꯝ ꯂꯥꯏꯔꯩ ꯑꯗꯨꯒꯤ ꯃꯇꯦꯡ ꯇꯧꯕꯤꯒꯦ ꯇꯧꯕꯅꯤ ꯂꯩꯅꯝꯕꯤꯒꯗꯤ ꯀꯥꯏꯅꯔꯦ ꯀꯥꯏꯅ ꯃꯥꯟꯅꯕ ꯍꯥꯏꯖꯤꯜꯂꯨ꯫ ꯍꯣꯏ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯅꯕ ꯁꯦꯜ ꯍꯨꯔꯥꯟꯕꯗ ꯑꯩꯈꯣই ꯄꯥꯕꯅ ꯐꯥꯔꯗꯤ ꯅꯪꯅ ꯍꯥꯏꯌꯨ ꯍꯥꯏꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯤꯜꯂꯒꯦ꯫ ꯍꯥꯏꯖꯤꯜꯂꯣ꯫ ꯈꯪꯏꯗꯅ ꯍꯅꯨꯕ ꯅꯪꯅ ꯑꯩꯕꯨ ꯑꯐꯥꯎꯕꯤ ꯇꯧ ꯉꯝꯃꯤ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄꯤ ꯍꯥꯏꯕ꯫ ꯑꯗꯨꯏꯗꯤ ꯅꯆꯥꯅꯨꯄꯥ ꯑꯄꯪꯕꯁꯤꯗꯒꯤ ꯁꯦꯜ ꯇꯞ ꯂꯧꯊꯣꯛꯈꯤꯕ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯃꯅꯤ ꯃꯇꯨꯝ ꯂꯩꯅꯝꯕꯤꯅ ꯍꯥꯏꯔꯛꯄ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯅꯕ ꯃꯄꯥꯒꯤ ꯎꯄꯨꯗꯒꯤ ꯁꯦꯜ ꯍꯨꯔꯥꯟꯅꯕ ꯍꯥꯏꯗꯅ ꯃꯄꯥꯅ ꯇꯨꯝꯊꯈꯤꯕ ꯉꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯖꯥꯠ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯇꯨꯝꯃꯕ꯭ꯔꯅ ꯌꯦꯡꯈꯤꯒꯦ ꯍꯥꯏꯅ ꯃꯅꯤ ꯃꯇꯨꯝ ꯃꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯒꯤ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯄꯥꯕꯥ ꯑꯣ ꯄꯥꯕꯥ ꯏꯇꯣꯆꯥ ꯇꯨꯝꯊꯔꯨꯕꯒꯤ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯅꯤꯡꯗ ꯄꯥꯡꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯅꯤꯄꯥꯒꯤ ꯃꯅꯤ ꯃꯇꯨꯝ ꯅꯪꯕꯣ? ꯇꯨꯝꯃꯕꯣ ꯄꯥꯕꯥ? ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗꯣ ꯑꯣꯟꯊꯣꯛꯅ ꯇꯨꯝꯃꯤꯕ ꯑꯩꯕꯨ ꯍꯧꯗꯣꯛꯂꯒ ꯇꯨꯝꯃꯕ ꯑꯩꯁꯤꯕꯨ ꯀꯔꯤ ꯅꯥꯞ ꯆꯥꯗꯦ ꯏꯕꯣ ꯅꯪꯁꯨ꯫ ꯌꯥꯔꯦ ꯄꯥꯕ ꯇꯨꯝꯖꯔꯣ
ꯍꯥꯏꯅ ꯃꯄꯥꯒꯤ ꯀꯥꯡꯈꯜ ꯃꯃꯥꯏ ꯑꯗꯨ ꯌꯦꯞꯁꯤꯟꯕꯤꯔꯝꯃꯤ꯫ ꯄꯥꯕꯁꯤ ꯇꯨꯝꯂꯕꯅꯤꯅ ꯄꯥꯕꯒꯤ ꯎꯄꯨꯗꯒꯤ ꯁꯦꯜ ꯍꯨꯔꯥꯟꯕ ꯌꯥꯔꯅꯤ꯫ ꯑꯁꯤ ꯈꯟꯅ ꯃꯅꯤ ꯃꯇꯨꯝ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯄꯥꯒꯤ ꯎꯄꯨ ꯂꯩꯔꯤꯕꯗꯨ ꯇꯝꯅ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯐꯝ ꯁꯥꯍꯧꯗ꯭ꯔꯗꯨꯅ ꯃꯅꯤ ꯃꯇꯨꯝ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯎꯄ꯭ꯔꯥꯡ ꯎꯞꯂꯒ ꯇꯨꯁꯤꯜꯂꯤ꯫ ꯃꯁꯥꯅ ꯍꯧꯗꯣꯛꯂꯝꯕꯒꯤ ꯎꯏꯔꯨꯝ ꯇꯨꯝꯊꯔꯨꯕ ꯏꯇꯣꯆꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ "ꯍꯩ ꯀꯅꯥꯅꯣꯅꯦ? ꯑꯩꯅꯦ ꯏꯍꯦ ꯅꯠꯇꯦ" ꯍꯥꯏꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯆꯤꯟꯗꯨ ꯐꯠ ꯃꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯌꯥꯝ ꯇꯞꯅ "ꯃꯤꯌꯥꯎ" "ꯍꯩ ꯍꯧꯗꯣꯡ ꯍꯩ ꯆꯠꯂꯣ" ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯄꯪꯗꯤ ꯄꯪꯖꯥꯅꯤꯀꯣ꯫ ꯑꯩꯅ ꯍꯧꯗꯣꯡ ꯁꯥꯁꯤꯟꯅꯔꯒ ꯍꯧꯗꯣꯡ ꯑꯁꯦꯡꯕ ꯑꯣꯏꯅ ꯃꯥꯜꯂ ꯃꯥꯜꯂꯦ ꯍꯥꯏꯅ ꯃꯅꯤ ꯃꯇꯨꯝ ꯎꯄꯨ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯨꯅ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯣꯏꯍꯧꯗ꯭ꯔꯗꯨꯅ ꯎꯄꯨꯒꯤ ꯊꯣꯡ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯤ꯫ "ꯑꯩ ꯀꯅꯥꯅꯣꯅꯦ? ꯑꯩꯅꯦ ꯄꯥꯕ꯫ ꯀꯔꯤ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ?" ꯍꯥꯏꯅ ꯏꯇꯣꯆꯥ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯊꯥꯎꯃꯩ ꯑꯗꯨ ꯃꯩ ꯆꯝꯈꯠꯂꯤ꯫ ꯃꯅꯤ ꯃꯇꯨꯝ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯜ ꯑꯗꯨ ꯃꯇꯨꯡꯗ ꯁꯠ ꯂꯣꯠꯁꯤꯜꯂꯤ꯫ "ꯍꯩ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯀꯔꯤꯅꯣ ꯎꯄꯨꯒ ꯑꯁꯤꯅ ꯃꯌꯥꯏ ꯏꯀꯥ ꯀꯥꯔꯤꯁꯤꯕ? ꯍꯦ ꯀꯩꯅꯣ ꯅꯪ ꯅꯇꯨꯡ ꯂꯣꯠꯂꯤꯗꯨꯅ?" "ꯀꯩꯁꯨꯝ ꯅꯠꯇꯦ." "ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯑꯗꯨꯛ ꯆꯦꯠꯅ ꯅꯇꯨꯡꯗ ꯂꯣꯠꯂꯤꯕꯗꯣ, ꯌꯥꯝ ꯊꯨꯅ ꯅꯇꯨꯡꯗ ꯂꯣꯠꯂꯤꯕꯗꯣ ꯄꯨꯊꯣꯔꯛꯎ" ꯍꯥꯏꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯨꯡꯗ ꯂꯣꯠꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯁꯠꯇꯣꯛꯏ꯫ "ꯑꯦ ꯁꯦꯜꯅꯤꯅꯦ ꯃꯁꯤ ꯃꯄꯥ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜꯒ ꯍꯨꯔꯥꯜꯂꯤ꯫ ꯍꯩ ꯍꯨꯔꯥꯟꯕ ꯅꯪ ꯍꯨꯔꯥꯟꯕ ꯆꯠꯄ ꯀꯌꯥꯝ ꯄꯥꯝꯃꯤ? ꯑꯩꯅ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯍꯜꯂꯤ? ꯅꯪꯅ ꯁꯦꯜ ꯍꯨꯔꯥꯜꯂꯤꯕꯁꯦ?" "ꯂꯩꯅꯝꯕꯤꯗ ꯅꯠꯇꯦ ꯑꯩꯅ ꯍꯨꯔꯥꯟꯅꯤꯡꯕꯒꯤ ꯍꯨꯔꯥꯟꯕꯅꯤ." "ꯏꯁ ꯃꯥꯅ ꯍꯥꯟꯅ ꯀꯟꯊꯣꯔꯛꯇꯅꯒꯁꯨ ꯇꯧꯔꯤ꯫ ꯍꯩ ꯍꯨꯔꯥꯟꯕ ꯅꯀꯣꯛꯇ ꯅꯥꯄꯤ ꯄꯛꯑꯦꯗꯣ ꯇꯧꯔꯤꯅꯦ ꯅꯪ꯫ ꯃꯗꯨꯒꯤ ꯃꯍꯥꯛꯀꯤ ꯇꯧ ꯉꯝꯕꯤ ꯑꯐꯥꯎꯕꯤꯗꯨꯗ ꯄꯤꯅꯅꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯁꯦꯜꯒ ꯍꯨꯔꯥꯜꯂꯤꯕꯁꯦ?" ꯃꯅꯤ ꯃꯇꯨꯝ ꯉꯁꯥꯏ ꯂꯩꯔꯝꯕꯤꯅ ꯃꯉꯣꯟꯗ ꯍꯥꯏꯌꯨ ꯍꯥꯏꯅ ꯏꯟꯁꯤꯜꯂꯛꯄ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ "ꯃꯉꯣꯟꯗ ꯄꯤꯗꯕ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯄꯥꯕ꯫ ꯑꯩꯗꯤ ꯂꯩꯅꯝꯕꯤꯒ ꯀꯥꯏꯅꯔꯤ꯫ ꯑꯩ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯖꯔꯕꯗꯣ ꯃꯥꯗꯣ ꯌꯥꯝ ꯂꯥꯏꯔꯔꯤ꯫ ꯑꯗꯨꯒꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯁꯦꯜ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯇꯧꯕꯅꯤ." "ꯍꯩ ꯊꯤꯖꯤꯟ ꯊꯤ ꯁꯛꯇꯥ ꯑꯁꯤꯒ ꯑꯣꯏꯗꯕ ꯉꯥꯡꯂꯗꯅ ꯉꯁꯥꯏꯗ ꯂꯩꯅꯝꯕꯤ ꯍꯥꯏꯕꯤ ꯑꯐꯥꯎꯕꯤꯗꯨꯒꯤ ꯃꯌꯨꯝꯗ ꯃꯤꯅꯥꯏ ꯁꯥꯈꯩ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯇꯧꯔꯒ ꯃꯥꯒ ꯀꯥꯏꯅꯔꯦ ꯀꯒꯥꯏꯗꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯂꯩꯅꯝꯕꯤ ꯍꯥꯏꯕꯤꯗꯨꯅ ꯅꯣꯏ ꯅꯄꯥꯅ ꯍꯨꯔꯥꯟ ꯐꯥꯔꯕꯗꯤ ꯑꯁꯨꯃꯥꯏꯅ ꯍꯥꯏꯌꯨ ꯀꯥꯏꯗꯅ ꯏꯟꯁꯤꯜꯂꯛꯄꯒꯤ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ?" "ꯑꯁ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯄꯥꯕ ꯅꯪꯗꯤ? ꯄꯥꯕ ꯅꯪ ꯁꯤ ꯇꯜꯂꯤꯌꯦ ꯂꯣꯏ ꯈꯪ ꯂꯩꯔꯝꯃꯤ꯫ ꯈꯪꯗ꯭ꯔꯕꯗꯤ ꯅꯪꯁꯤ ꯑꯩꯒꯤ ꯏꯆꯥꯅꯤꯅꯦ꯫ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯕꯕꯨ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯈꯪꯉꯣꯏꯗꯧꯔꯤꯕꯅꯣ? ꯑꯗꯨꯗꯤ ꯄꯥꯕꯗꯤ ꯂꯥꯏꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦ꯫ ꯄꯥꯕꯗꯤ ꯂꯥꯏ ꯇꯥꯔꯦ꯫ ꯍꯩ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯁꯦꯜꯗꯣ ꯍꯥꯟꯅꯒꯤ ꯊꯝꯐꯝꯗꯨꯗ ꯊꯅꯝꯃꯨ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣꯅ." "ꯍꯩꯃ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯃꯉꯣꯟꯗ ꯅꯠꯇꯗꯧꯅ ꯁꯨꯝ ꯂꯦꯞꯇꯅ ꯂꯩ꯫ ꯁꯦꯜꯗꯣ ꯍꯥꯟꯅꯒꯤ ꯊꯝꯐꯝꯗ ꯊꯅꯝꯃꯒ ꯊꯣꯛꯈ꯭ꯔꯣ ꯍꯥꯏ ꯋꯥꯅꯤ." "ꯄꯥꯕ ꯅꯃꯧ ꯅꯨꯄꯤꯗꯣ ꯁꯦꯜ ꯌꯥꯝ ꯆꯤꯜꯂꯤ ꯍꯥꯏ ꯑꯗꯨꯅ ꯁꯦꯜꯁꯦ ꯄꯤꯕꯤꯈ꯭ꯔꯁꯤꯕ? ꯑꯩꯅ ꯋꯥꯅ ꯏꯔꯨ ꯏꯌꯥꯡ ꯇꯦꯛꯄ ꯃꯈꯩ ꯇꯥꯟꯁꯤꯜꯂꯒ ꯊꯝꯂꯤꯕ ꯁꯦꯜꯁꯤꯡꯁꯤ ꯅꯪꯒꯤ ꯇꯧ ꯉꯝꯕꯤ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯈꯦꯠꯇꯣꯛꯄꯤ ꯅꯨꯄꯤꯗꯨꯗ ꯄꯤꯅꯕ ꯅꯠꯇꯦ꯫ ꯁꯦꯜꯗꯣ ꯎꯄꯨ ꯃꯅꯨꯡꯗ ꯌꯥꯝ ꯊꯨꯅ ꯍꯥꯞꯆꯤꯜꯂꯨ ꯑꯗꯨꯒ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ." "ꯑꯁ ꯄꯥꯕ ꯅꯪ ꯁꯤꯗꯤ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ꯫ ꯃꯤ ꯅꯃꯧꯗꯨꯅ ꯏꯀꯥꯏꯅ ꯁꯦꯜ ꯌꯥꯝ ꯆꯤꯜꯂꯤ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯍꯥꯏꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯄꯤꯔꯣꯏꯗꯣꯏꯅꯣ? ꯏꯍꯦ ꯃꯁꯤ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯏꯗ꯫ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯌꯥꯔꯣꯏꯗꯕ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯔꯛꯀ ꯄꯥꯕ ꯀꯅꯥꯒꯤ ꯄꯥꯕ? ꯇꯥꯅꯤꯡꯗꯦ ꯁꯦꯜꯗꯨ ꯄꯤꯔꯛꯎ." "ꯑꯁ ꯄꯥꯕ ꯃꯤꯅ ꯁꯦꯜꯗꯨ ꯄꯤꯔꯛꯑꯣ ꯍꯥꯏꯔꯒ ꯄꯤꯔꯛꯑꯣꯗꯤ ꯄꯤꯔꯛꯎ" ꯍꯥꯏꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠꯇꯒꯤ ꯁꯦꯜ ꯑꯗꯨ ꯃꯨꯜꯂꯤ꯫ ꯃꯅꯤ ꯃꯇꯨꯝ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯞꯂꯒ "ꯏꯃꯥꯎ ꯍꯣꯏ ꯏꯃꯥꯎ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯃꯆꯥ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯏꯃꯥ ꯂꯩꯔꯝꯂꯕꯗꯤ ꯅꯆꯥ ꯑꯩꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯂꯣꯏꯅ ꯌꯥꯕꯤꯔꯝꯒꯗꯕꯅꯤꯀꯣ꯫ ꯏꯃꯥ ꯅꯪ ꯂꯥꯛꯑꯣ꯫ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯁꯤ ꯌꯥꯝ ꯐꯠꯇꯤꯌꯦ꯫ ꯃꯆꯥ ꯑꯩꯅ ꯋꯥꯅ ꯁꯦꯜ ꯍꯨꯔꯥꯜꯂꯒ ꯄꯥꯕꯅ ꯁꯦꯜꯗꯨ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯏꯃꯥ ꯍꯣꯏ ꯏꯃꯥꯎ." ꯃꯆꯥꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯀꯞꯄꯗꯨꯗ ꯏꯇꯣꯆꯥ ꯄꯦꯔꯤ ꯄꯦꯔꯤ "ꯍꯥꯏ ꯊꯣꯔꯥꯏ ꯃꯆꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯃꯥ ꯀꯧꯔꯒ ꯀꯞꯂꯤꯕꯗꯤ? ꯅꯪꯅ ꯅꯃꯥ ꯀꯧꯔꯒ ꯀꯞꯁꯤꯜꯂꯛꯇꯅ ꯑꯩꯁꯨ ꯀꯞꯅꯤꯡꯂꯛꯑꯦꯅꯦ꯫ ꯊꯣꯔꯥꯕꯤ ꯅꯪ ꯑꯩꯅ ꯍꯥꯏꯕꯗ ꯄꯥꯕꯅ ꯌꯥꯗ꯭ꯔꯗꯤ ꯏꯃꯥ ꯀꯧꯔꯒ ꯀꯞꯇꯥꯕ꯫ ꯏꯃꯥ ꯍꯣꯏ ꯏꯃꯥꯎ ꯄꯥꯕꯁꯤ ꯌꯥꯝ ꯐꯠꯇꯤꯌꯦ꯫ ꯅꯆꯥ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯠꯇ ꯊꯨꯡꯍꯟꯗꯦ꯫ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ꯫ ꯁꯦ ꯁꯦꯜꯁꯤꯗ ꯂꯧꯔꯣꯁꯦ ꯅꯪ" ꯍꯥꯏꯅ ꯃꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠꯇꯒꯤ ꯃꯨꯜꯂꯨꯔꯕ ꯁꯦꯜ ꯑꯗꯨ ꯑꯃꯨꯛ ꯃꯆꯥꯅꯨꯄꯥꯗ ꯄꯤ꯫ ꯃꯅꯤ ꯃꯇꯨꯝ ꯃꯄꯤꯒ ꯁꯠ ꯇꯩꯊꯣꯛꯂꯒ "ꯑꯁꯦꯡꯕꯒꯤ ꯂꯧꯔꯣ ꯍꯥꯏꯔꯣ ꯄꯥꯕ? "ꯑꯣ ꯂꯧꯔꯣ꯫ ꯍꯩ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯅꯃꯥ ꯀꯧꯔꯒ ꯀꯞꯄꯗꯨꯗꯤ ꯇꯧꯒꯅꯨꯀꯣ꯫ ꯏꯄꯥ ꯅꯪꯅ ꯅꯃꯥ ꯀꯧꯗꯅ ꯀꯞꯄꯗꯣ ꯇꯥꯕꯗ ꯊꯃꯣꯏꯁꯦ ꯃꯁꯨꯡ 109 ꯊꯣꯛꯅ ꯀꯥꯏ꯫ ꯏꯄꯥꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯦ꯫ ꯍꯣꯏ ꯄꯥꯕ ꯑꯩ ꯏꯃꯥ ꯀꯧꯔꯒ ꯀꯞꯄꯔꯣꯏꯒꯦ꯫
ꯁꯤ ꯑꯣꯏꯔꯗꯤ ꯍꯌꯦꯡ ꯂꯩꯅꯝꯕꯤꯗ ꯁꯦꯜ ꯄꯤꯕ ꯌꯥꯔꯦ ꯕꯥꯕꯥ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯄꯥꯕꯁꯨ ꯇꯨꯝꯖꯧ ꯁꯦꯜ ꯐꯪꯂꯕꯗ ꯃꯅꯤ ꯃꯇꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯃꯄꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯂꯩꯅꯝꯕꯤꯅ ꯃꯅꯤ ꯃꯇꯨꯝꯒꯤ ꯏꯄꯪ ꯄꯪꯖꯕ ꯃꯇꯧ ꯑꯁꯤꯗ ꯅꯨꯡꯁꯤ ꯁꯥꯁꯤꯟꯅꯗꯨꯅ ꯇꯥ ꯇꯧꯁꯤꯟꯅꯗꯨꯅ ꯊꯦꯝꯂꯒ ꯁꯦꯜ ꯀꯌꯥ ꯂꯧꯊꯣꯛꯄꯤꯕꯗ ꯅꯠꯇꯅ ꯃꯅꯤ ꯃꯇꯨꯝꯕꯨ ꯀꯧꯗꯨꯅ ꯃꯈꯣꯏ ꯃꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥꯗ ꯁꯤꯖꯤꯟꯅꯔꯝꯃꯤ ꯃꯆꯥꯒꯤ ꯄꯪꯖꯕ ꯃꯇꯧ ꯑꯁꯤꯗ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯕꯁꯤ ꯏꯇꯣꯆꯥꯅꯗꯤ ꯌꯥꯝꯅ ꯄꯥꯝꯖꯔꯝꯗꯦ ꯏꯇꯣꯆꯥꯅ ꯃꯆꯥꯅꯨꯄꯥ ꯃꯅꯤ ꯃꯇꯨꯝꯗ ꯂꯩꯅꯝꯕꯤꯒ ꯃꯔꯤ ꯂꯩꯅꯗꯅꯕ ꯍꯥꯏꯅ ꯍꯥꯏꯔꯕꯁꯨ ꯃꯅꯤ ꯃꯇꯨꯝꯅ ꯃꯄꯥꯅ ꯍꯥꯏꯕꯗꯨ តាꯗ ꯂꯩꯅꯝꯕꯤꯒ ꯑꯗꯨꯃꯛ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯂꯩꯅꯝꯕꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯎꯡꯗꯨꯅ ꯐꯝꯂꯤ ꯑꯩ ꯑꯊꯨꯕꯗ ꯃꯗꯨꯒꯤ ꯑꯄꯪꯖꯥꯎꯗꯨꯒ ꯇꯣꯛꯅꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯇꯥ ꯈꯥꯕꯒ ꯁꯣꯏꯗꯅ ꯀꯥꯏꯅꯕ ꯇꯥꯔꯦ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯊꯧ ꯂꯩꯇꯕ ꯀꯅꯥꯅꯅꯣꯕ ꯇꯥ ꯈꯥꯕꯗ ꯑꯩꯒ ꯃꯗꯨꯒꯤ ꯑꯄꯪꯖꯥꯎꯗꯨꯒ ꯅꯨꯡꯁꯤꯅꯩ ꯃꯔꯤ ꯂꯩꯅꯩꯅ ꯇꯝꯁꯤꯜꯂꯝꯃꯤꯁꯤꯕꯣ ꯑꯩꯅꯦ ꯈꯣꯏꯗꯧꯁꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯃꯤ ꯐꯠꯇꯕ ꯑꯩꯉꯣꯟꯗ ꯈꯔ ꯌꯦꯡꯁꯤꯟꯕ ꯃꯤ ꯌꯥꯝ ꯂꯩ ꯑꯩꯅꯗꯤ ꯁꯣꯝꯗ ꯑꯄꯪꯖꯥꯎꯗꯨꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯕ ꯂꯧꯊꯣꯛꯂꯒ ꯍꯌꯦꯡꯋꯥꯏ ꯇꯥ ꯈꯥꯕꯗ ꯂꯨꯍꯣꯡꯕꯗ ꯑꯎꯟꯄꯣꯠ ꯇꯦꯛꯊꯈꯩ ꯄꯨꯒꯦꯅ ꯈꯜꯂꯒ ꯃꯣꯏꯅ ꯄꯥꯎ ꯇꯝꯁꯤꯜꯂꯝꯗꯅ ꯑꯩꯒꯤ ꯁꯦꯜ ꯄꯥꯟꯕꯤꯗꯣ ꯀꯥꯏꯅꯕ ꯇꯥꯔꯦꯕ ꯃꯥꯒ ꯀꯥꯏꯅꯗ꯭ꯔꯒꯅ ꯑꯃꯨꯛ ꯇꯥ ꯈꯥꯕꯒ ꯀꯥꯏꯅꯗꯣꯏꯕ ꯇꯥ ꯈꯥꯕꯒ ꯀꯥꯏꯅꯕꯗꯤ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯄꯪꯖꯥꯎꯗꯨꯒ ꯑꯣꯏꯅ ꯀꯥꯏꯅꯕ ꯇꯥꯕꯅꯤ ꯍꯣꯏꯗ ꯍꯧꯖꯤꯛꯇꯤ ꯃꯥꯒ ꯀꯥꯏꯅꯔꯁꯨ ꯌꯥꯔꯦ ꯁꯦꯜ ꯍꯥꯏꯔꯦ ꯂꯧꯊꯣꯛꯄ ꯌꯥꯕ ꯂꯧꯊꯣꯛꯏ ꯁꯅꯥ ꯍꯥꯏꯔꯦ ꯁꯥꯟꯕ ꯌꯥꯕ ꯁꯥꯜꯂꯦ ꯑꯗꯨꯅ ꯀꯥꯏꯅꯊꯣꯛꯈꯤꯕꯅ ꯐꯔꯦ ꯑꯗꯨꯒ ꯇꯥ ꯈꯥꯕꯒ ꯑꯣꯏꯅ ꯐꯖꯅ ꯅꯨꯡꯁꯤꯅꯔꯒꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯂꯩꯅꯝꯕꯤ ꯃꯅꯤ ꯃꯇꯨꯝꯒ ꯎꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯇꯥ ꯃꯅꯤ ꯃꯇꯨꯝ ꯑꯩꯈꯣꯏꯅꯤꯁꯦ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯕ ꯌꯥꯔꯣꯏꯗꯧꯔꯤ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯑꯩꯅ ꯃꯥꯏꯕꯤꯗ ꯈꯨꯕꯥꯛ ꯃꯍꯤ ꯌꯦꯡꯂꯨꯕꯗ ꯑꯩꯁꯦ ꯃꯄꯣꯛ ꯃꯍꯤ ꯌꯥꯝ ꯀꯜꯂꯤ ꯉꯟꯅ ꯂꯨꯈ꯭ꯔꯥꯁꯤꯡꯗ ꯆꯠꯂꯣ ꯍꯥꯏꯕ ꯂꯩ ꯑꯩꯒ ꯏꯍꯥꯟ ꯍꯥꯟꯅ ꯂꯨꯍꯣꯡꯗꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯃꯤꯁꯛꯇꯣ ꯉꯟꯅ ꯄꯨꯟꯁꯤ ꯄꯤꯈꯝꯅꯧ ꯍꯥꯏꯕ ꯂꯩ ꯍꯥꯏꯗꯅ ꯏꯃꯥ ꯃꯥꯏꯕꯤꯅ ꯍꯥꯏꯔꯛꯏ ꯍꯥ ꯑꯁꯦꯡꯕꯒꯤꯔꯣ ꯂꯩꯅꯝꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡꯗ ꯍꯣꯏ ꯃꯥꯅꯤ ꯁꯤꯗꯕꯨ ꯑꯩꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯒꯗ꯭ꯔꯣ ꯑꯗꯨꯅ ꯇꯥ ꯃꯅꯤ ꯃꯇꯨꯝ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯔꯁꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤ ꯇꯦꯜꯍꯟꯕ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯂꯥꯞꯅꯔꯁꯤ ꯀꯩꯅꯣ ꯂꯩꯅꯝꯕꯤ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯩ ꯉꯝꯃꯣꯏ ꯉꯝꯗꯕ ꯌꯥꯔꯣꯏ ꯇꯥ ꯃꯅꯤ ꯃꯇꯨꯝ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯅ ꯈꯥꯡꯉꯨꯊꯛꯇ ꯄꯨꯟꯁꯤ ꯃꯥꯡꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯑꯩ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯒꯁꯨ ꯃꯔꯤ ꯂꯩꯅꯩ ꯍꯥ ꯑꯩꯈꯣꯏꯅꯤꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯒꯁꯨ ꯃꯔꯤ ꯂꯩꯅꯔꯦꯕ ꯍꯣꯏ ꯀꯔꯤꯒꯨꯝꯕ ꯅꯪꯒꯩꯒ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯗꯨꯅ ꯂꯨꯍꯣꯡꯕ ꯇꯥꯔꯗꯤ ꯅꯪꯗꯤ ꯉꯟꯇꯥꯅ ꯁꯤꯈ꯭ꯔꯅꯤ ꯅꯪꯅ ꯉꯟꯅ ꯄꯨꯟꯁꯤ ꯂꯣꯡꯈꯤꯕꯗꯣ ꯑꯩꯅꯗꯤ ꯀꯔꯝ ꯄꯥꯝꯒꯅꯤ ꯑꯗꯨꯅ ꯑꯩ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯑꯃꯒ ꯃꯔꯤ ꯂꯩꯅꯕꯅꯤ ꯑꯩꯒꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯇꯦꯜꯍꯟꯅꯤꯡꯗꯕꯒꯤ ꯅꯪꯕꯨ ꯀꯨꯏꯅ ꯁꯥꯡꯅ ꯄꯨꯟꯁꯤꯍꯟꯅꯤꯡꯕꯒꯤꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏꯁꯦ ꯅꯪꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯛꯑꯅꯤ ꯑꯩꯁꯨ ꯅꯪꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯛꯂꯔꯣꯏꯒꯦ ꯉꯁꯤꯗꯒꯤ ꯅꯪ ꯑꯩ ꯀꯥꯏꯅꯔꯁꯤ ꯍꯥꯏꯅ ꯂꯩꯅꯝꯕꯤ ꯀꯞꯁꯤꯟꯅꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯞꯇꯨꯅ ꯆꯦꯟꯈꯤ ꯃꯇꯧꯗꯨꯗ ꯑꯄꯪꯕ ꯃꯅꯤ ꯃꯇꯨꯝ ꯃꯥꯗꯤ ꯂꯩꯅꯝꯕꯤꯅ ꯍꯥꯏꯔꯤꯕ ꯑꯣꯏꯗ ꯄꯥꯗꯕꯗꯨ ꯊꯥꯖꯔꯗꯨꯅ ꯑꯩꯒꯤ ꯂꯩꯅꯝꯕꯤꯁꯦ ꯀꯌꯥꯗ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯂꯒ ꯆꯦꯟꯈ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨ ꯀꯔꯤ ꯑꯩꯒ ꯂꯩꯅꯝꯕꯤꯒꯒꯤ ꯂꯥꯏꯕꯛꯁꯤꯕꯣ ꯑꯁꯨꯛ ꯅꯨꯡꯁꯤꯅꯖꯔꯤꯕ ꯑꯩꯈꯣꯏ ꯑꯅꯤꯁꯤꯕꯨ ꯂꯥꯏꯁꯤꯅ ꯅꯝꯗꯅ ꯀꯥꯏꯅꯍꯟꯗꯧꯔꯕ ꯑꯁꯤꯔ ꯃꯣꯏꯒꯤ ꯅꯨꯡꯁꯤꯅ ꯀꯥꯏꯅꯕ ꯀꯥꯏꯅ ꯍꯥꯏꯅꯕꯗꯨꯕꯣ ꯑꯗꯨꯒ ꯀꯔꯤ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯕꯗꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯔꯦ ꯍꯥꯏꯕ ꯑꯣ ꯂꯩꯅꯝꯕꯤ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯃꯟꯗꯅ ꯅꯪꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯔꯕꯗꯤ ꯑꯩꯁꯤ ꯁꯣꯏꯗꯅ ꯄꯨꯟꯁꯤ ꯇꯦꯜꯂꯅꯤ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯀꯣꯏꯔꯕꯀꯣ ꯀꯌꯥꯗ ꯆꯝꯖꯔꯤꯕ ꯀꯌꯥꯗ ꯑꯩꯒꯤꯗꯃꯛ ꯈꯟꯖꯔꯤꯕꯅꯤ ꯌꯦꯡꯉꯨ ꯑꯩꯒꯤ ꯂꯩꯅꯝꯕꯤꯁꯦ ꯀꯔꯤ ꯑꯩꯒꯤ ꯄꯤꯁꯤꯅ ꯄꯪꯇꯥ ꯇꯥꯔꯤꯁꯤꯅ ꯂꯩꯅꯝꯕꯤ ꯂꯩꯅꯝꯕꯤ ꯍꯣꯏ ꯑꯩ ꯂꯩꯅꯝꯕꯤ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯂꯩꯅꯝꯕꯤ ꯍꯥꯏꯅ ꯃꯅꯤ ꯃꯇꯨꯝ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯃꯈꯣꯡꯒ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯃꯈꯨꯠ ꯑꯗꯨꯅ ꯃꯊꯕꯥꯛꯇꯒ ꯊꯥꯖꯤꯟꯖꯔꯒ ꯀꯞꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯏꯇꯣꯆꯥ ꯎꯏꯔꯨꯝ ꯇꯨꯝꯊꯔꯨꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯍꯩꯃ ꯃꯝꯂꯝꯂꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯑꯩꯗꯤ ꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯍꯤꯞꯄꯨꯕ꯭ꯔꯥ ꯍꯥꯏꯕꯨ ꯇꯨꯝꯃꯒ ꯂꯩꯔꯝꯃꯕ ꯍꯥꯏꯅ ꯍꯀꯥꯝ ꯆꯟꯗꯨꯅ ꯍꯩ ꯏꯕꯨꯡꯉꯣ ꯏꯄꯥꯒꯤ ꯃꯅꯤ ꯃꯇꯨꯝ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯣ ꯏꯍꯦ ꯀꯥꯎꯏꯅꯦ ꯆꯥꯛꯇꯤ ꯑꯩꯅ ꯊꯣꯡꯒꯗꯕꯅꯤꯀꯣ ꯍꯥꯏꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯝꯃꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯅꯤ ꯃꯇꯨꯝ ꯃꯥꯒꯤ ꯀꯥꯗ ꯃꯣꯟ ꯑꯗꯨ ꯀꯣꯜꯂꯒ
ꯂꯩꯅꯝꯕꯤꯒ ꯀꯥꯏꯅꯕꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯁꯨꯠ ꯁꯨꯠ ꯀꯞꯂꯤ ꯆꯥꯛ ꯂꯣꯏꯔꯕꯗ ꯏꯇꯣꯆꯥ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯩ ꯏꯄꯥꯒꯤ ꯃꯅꯤ ꯃꯇꯨꯝ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯏꯄꯥꯅ ꯀꯧꯔꯤꯕꯁꯤ ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯣ ꯏꯄꯥꯒꯤ ꯃꯅꯤ ꯃꯇꯨꯝ ꯃꯄꯥꯅ ꯀꯧꯔꯤꯕꯗꯨ ꯃꯅꯤ ꯃꯇꯨꯝ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯈꯨꯝꯂꯛꯂꯝꯗꯦ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯖꯥꯠꯅꯤ ꯃꯗꯨꯏ ꯑꯉꯥꯡꯗꯨꯕꯨ ꯑꯁꯤ ꯈꯟꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯅꯤ ꯃꯇꯨꯝꯗꯤ ꯃꯃꯥꯏ ꯃꯃꯤꯠꯀꯤ ꯏꯄꯣꯝ ꯄꯣꯝꯈꯩ ꯃꯥꯒꯤ ꯀꯥꯗ ꯀꯞꯂꯒ ꯂꯩꯔꯝꯃꯤ ꯃꯅꯤ ꯃꯇꯨꯝ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯅ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯣ ꯕꯥꯕꯥ ꯉꯁꯤꯗꯤ ꯅꯆꯥꯒꯤ ꯊꯃꯣꯏꯁꯦ ꯌꯦꯔꯨꯝ ꯀꯥꯏꯕꯗꯧꯅ ꯀꯥꯏ ꯀꯔꯤꯒꯤ ꯅꯪꯗꯤ ꯌꯦꯔꯨꯝ ꯀꯥꯏꯕꯗꯧꯅ ꯊꯃꯣꯏ ꯀꯥꯏꯔꯤꯕ ꯀꯩꯗꯧꯔꯒꯦ ꯏꯄꯥꯗ ꯍꯥꯏꯌꯨꯁꯦ ꯍꯥꯏꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯕꯥꯕꯥ ꯂꯩꯅꯝꯕꯤꯅ ꯑꯩꯒ ꯀꯥꯏꯅꯔꯁꯦꯅ ꯍꯥꯏꯔꯛꯏ ꯍꯥ ꯑꯁꯦꯡꯕꯔ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯒꯤꯁꯤ ꯃꯪꯒꯗꯤ ꯅꯠꯇꯦꯀꯣ ꯍꯩ ꯏꯄꯥꯒꯤ ꯃꯅꯤ ꯃꯇꯨꯝ ꯑꯁꯦꯡꯕꯒꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯏꯆꯥꯗ ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯛꯂꯕ꯭ꯔꯣ ꯑꯁꯦꯡꯕꯒꯤ ꯂꯩꯅꯝꯕꯤꯅ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯔꯁꯦꯅ ꯍꯥꯏꯔꯛꯏ ꯏꯄꯥ ꯄꯦꯜꯂꯦ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯏꯄꯥ ꯄꯦꯜꯂꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗꯀꯣ ꯇꯧꯔꯤꯁꯦ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤ ꯉꯁꯥꯏꯈꯩ ꯅꯪꯅ ꯅꯄꯥ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯥꯏꯅ ꯍꯥꯏꯔꯝꯂꯕꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯔꯣꯏꯗ꯭ꯔꯗ ꯀꯩꯅꯣ ꯄꯥꯕꯅ ꯑꯗꯨꯛ ꯌꯥꯝ ꯍꯔꯥꯎꯔꯤꯗꯨꯕꯨ ꯀꯩꯒꯤ ꯁꯣꯝꯗꯅ ꯑꯩꯅ ꯀꯥꯏꯔꯕ ꯊꯃꯣꯏꯁꯦ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯉꯥꯒꯤ ꯅꯣꯡꯆꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯩ ꯀꯞꯊꯔꯤ ꯑꯗꯨꯒ ꯄꯥꯕꯅ ꯍꯔꯥꯎꯔꯤꯗꯨꯅ ꯀꯩ ꯆꯥꯅꯔꯤꯒꯦ ꯍꯩ ꯑꯄꯪ ꯑꯩꯅ ꯄꯥꯝꯖꯗꯕꯤ ꯅꯨꯄꯤꯗꯨꯒ ꯏꯆꯥꯒ ꯀꯥꯏꯅꯔꯦ ꯍꯥꯏꯔꯕꯗꯤ ꯍꯔꯥꯎꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯂꯥꯏꯁꯦ ꯂꯩꯗꯤ ꯂꯩꯕꯖꯥꯠꯅꯤꯀꯣ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯉꯣꯟꯗ ꯑꯩꯒꯤ ꯏꯆꯥ ꯑꯄꯪꯕꯁꯤꯒ ꯃꯗꯨꯒꯤ ꯂꯥꯏꯍꯣꯔꯤ ꯅꯨꯄꯤꯗꯨꯒ ꯑꯃꯨꯛꯇ ꯀꯥꯏꯅꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯅꯤꯖꯕꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯖꯃꯟꯗ ꯊꯨꯡꯂꯦ ꯉꯁꯤꯗꯤ ꯏꯄꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯄꯥ ꯌꯥꯝ ꯍꯔꯥꯎꯔꯦ ꯏꯄꯥꯒꯤ ꯃꯇꯨꯡ ꯍꯔꯥꯎ ꯅꯆꯥ ꯑꯩꯅ ꯁꯣꯝꯗ ꯊꯃꯣꯏꯁꯤꯗ ꯃꯩꯒꯤꯁꯤꯡ ꯆꯥꯛꯄꯒ ꯕ꯭ꯔꯣꯛ ꯕ꯭ꯔꯣꯛ ꯆꯥꯛꯂꯤꯁꯤꯗꯤ ꯀꯔꯤꯝꯇ ꯈꯪꯕꯤꯔꯣꯏ ꯍꯥꯏꯅ ꯑꯃꯨꯛ ꯀꯞꯂꯛꯂꯝꯃꯤ ꯍꯩ ꯌꯥꯔꯦ ꯊꯨꯠ ꯂꯥꯎꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯥꯏꯅꯕꯒꯤ ꯀꯞꯇꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛꯇꯨꯝ ꯆꯥꯊꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯏꯄꯥ ꯉꯟꯅ ꯇꯨꯝꯒꯦ ꯃꯪꯒ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ ꯑꯩ ꯆꯥꯛꯀꯝꯇ ꯆꯥꯔꯣꯏ ꯆꯥꯛꯀꯝꯇ ꯆꯥꯅꯤꯡꯗꯦ ꯑꯩ ꯅꯕꯨꯛ ꯆꯥꯎꯈ꯭ꯔꯕ ꯊꯤꯕꯣꯡ ꯂꯥꯎꯈ꯭ꯔꯕ ꯅꯪꯅ ꯆꯥꯛ ꯆꯥꯅꯤꯡꯂꯛꯇ꯭ꯔꯕ ꯑꯗꯨꯁꯨ ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯑꯗꯩꯗꯤ ꯅꯪ ꯑꯩꯒꯤ ꯂꯤꯆꯩ ꯑꯣꯏꯅ ꯆꯥꯔꯛꯂꯅꯤ ꯍꯩ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ ꯏꯆꯥꯎ ꯆꯥꯎꯈꯩ ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯀꯞꯇꯅꯒ ꯇꯧꯔꯤꯕꯗꯣ ꯂꯥꯎ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ ꯂꯥꯎ ꯍꯥꯏꯅ ꯅꯝꯗꯅ ꯃꯆꯥꯅꯨꯄꯥꯕꯨ ꯆꯥꯛ ꯄꯤꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯅꯤ ꯃꯇꯨꯝꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯕꯅ ꯆꯥꯛ ꯑꯗꯨ ꯆꯥꯈꯣꯝ ꯑꯃ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯆꯥꯔꯝꯗꯦ ꯃꯕꯨꯛ ꯆꯥꯎꯖꯕ ꯆꯥꯔꯤꯈꯩ ꯑꯣꯛꯄ ꯄꯦꯟꯕ ꯅꯥꯏꯗꯕ ꯃꯆꯥꯅꯨꯄꯥꯅ ꯆꯥꯛ ꯆꯥꯗꯕꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯏꯄꯥꯒꯤ ꯃꯇꯨꯝ ꯅꯪꯕꯨ ꯆꯥꯛꯇꯨ ꯈꯔ ꯆꯥꯁꯤꯜꯂꯨꯅꯦ ꯏꯆꯥꯒꯤ ꯉꯥ ꯃꯨꯔꯛꯎꯔꯣ ꯏꯄꯥꯕꯨ ꯌꯥꯔꯦ ꯄꯥꯄ ꯆꯥꯛꯁꯤ ꯑꯣꯛꯂꯦ ꯍꯥꯏꯅ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯂꯒ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯃꯅꯤ ꯃꯇꯨꯝ ꯂꯩꯅꯝꯕꯤꯒ ꯀꯥꯏꯅꯕꯗꯒꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯁꯤ ꯎꯡꯗꯨꯅ ꯇꯨꯄꯛ ꯇꯨꯐꯥꯏ ꯆꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯉꯁꯤꯁꯨ ꯃꯅꯤ ꯃꯇꯨꯝ ꯂꯩꯅꯝꯕꯤꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯅꯈꯤꯕ ꯈꯨꯜꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯃꯗꯨꯝ ꯎꯡꯗꯨꯅ ꯐꯝꯂꯤ ꯃꯥꯅ ꯎꯡꯂꯒ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯕ ꯊꯣꯛꯄ ꯌꯨꯔꯥꯏ ꯁꯨꯕ ꯈꯔꯨꯡꯅ ꯎꯔꯗꯨꯅ ꯃꯅꯤ ꯃꯇꯨꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯈꯔꯨꯡ ꯌꯨ ꯉꯥꯎꯕꯒꯤ ꯃꯔꯣꯜ ꯃꯔꯤꯒ ꯏꯐꯥꯏ ꯐꯥꯏꯈꯩ ꯃꯅꯤ ꯃꯇꯨꯝ ꯏꯅꯥꯎꯕꯨ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤꯅꯣ ꯏꯅꯥꯎꯅ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤ ꯐꯥꯔꯒ ꯆꯦꯟꯕꯤꯕ ꯃꯥꯟꯈꯩ ꯎꯈꯥꯁꯤꯗ ꯇꯥꯁꯤꯜꯂꯒ ꯐꯝꯂꯝꯂꯤꯕꯁꯤꯕꯣ ꯏꯌꯥꯝꯕꯗ ꯍꯥꯏꯌꯨ ꯏꯅꯥꯎꯒꯤꯗꯃꯛ ꯅꯌꯥꯝꯕ ꯂꯩꯔꯤꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯅꯤ ꯃꯇꯨꯝ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯗꯨꯅ ꯃꯄꯤꯗꯨ ꯑꯣꯔꯣꯔꯣ ꯇꯥꯔꯛꯂꯝꯃꯤ ꯏꯍꯦ ꯀꯩꯅꯣꯅꯦ ꯃꯅꯤ ꯃꯇꯨꯝ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯋꯥꯅꯤ ꯏꯅꯥꯎ ꯅꯌꯥꯝꯕꯗ ꯍꯥꯏꯌꯨꯁꯦ ꯈꯔꯨꯡ ꯅꯅꯥꯎꯁꯤ ꯊꯃꯣꯏ ꯌꯥꯝ ꯀꯥꯏ ꯅꯅꯥꯎ ꯍꯣꯏꯒ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯕꯤ ꯃꯍꯥꯛ ꯅꯅꯥꯎ ꯍꯣꯏꯒ ꯀꯥꯏꯅꯔꯤ ꯀꯃꯥꯏ ꯀꯥꯏꯅꯔꯤ ꯅꯠꯇꯦ ꯏꯅꯥꯎꯕꯨ ꯃꯥꯅ ꯃꯤꯔꯥꯏꯔꯝꯂꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯀꯣꯏꯈ꯭ꯔꯤꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯥꯎ ꯍꯧꯖꯤꯛꯃꯛ ꯃꯌꯨꯝꯗꯒꯤ ꯐꯥꯔꯨꯁꯤ ꯅꯌꯥꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦꯅꯦ ꯅꯠꯇꯦ ꯇꯥꯈꯔ ꯃꯥꯒ ꯑꯩꯒꯁꯦ ꯌꯥꯝ ꯀꯥꯏꯅꯅꯤꯡꯗ ꯅꯨꯡꯁꯤꯅ ꯀꯥꯏꯅꯕ ꯍꯣꯏ ꯃꯥ ꯅꯨꯄꯥ ꯑꯃꯕꯨꯗꯤ ꯀꯣꯏꯈ꯭ꯔꯦ ꯑꯗꯨꯁꯨ ꯌꯥꯝ ꯀꯣꯏꯅꯤꯡꯅ ꯀꯣꯏꯕ ꯅꯠꯇꯦ ꯑꯩꯒꯤꯗꯃꯛ ꯈꯜꯂꯒ ꯃꯥꯅ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃ ꯀꯣꯏꯈꯤꯕ ꯅꯪꯒꯅ ꯅꯨꯡꯁꯤꯅ ꯀꯥꯏꯅꯕ ꯑꯗꯨꯒ ꯑꯃꯨꯛ ꯅꯪꯒꯤꯗꯃꯛ ꯈꯜꯂꯒ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯃ ꯀꯣꯏꯈꯤꯕ ꯍꯥꯏꯁꯤꯅꯗꯤ ꯑꯁ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯑꯩ ꯌꯨꯒꯤ ꯅꯤꯁꯥꯒ ꯂꯣꯏ ꯍꯟꯈ꯭ꯔꯦꯗ ꯏꯕꯣ ꯁꯨꯝꯗꯧꯕꯅꯤ ꯇꯥꯈꯔ ꯃꯥꯒꯩꯒ ꯀꯥꯏꯅꯕꯒꯤ ꯋꯥꯔꯤꯁꯦ ꯃꯥꯒꯩꯒꯁꯦ ꯄꯠꯇꯠꯈꯩ ꯅꯨꯡꯁꯤꯅꯖꯕ ꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯅꯁꯨ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯃꯥꯅ ꯍꯟꯗꯛꯁꯦ ꯑꯃꯥꯏꯕꯤ ꯑꯃꯗ ꯈꯨꯕꯥꯛ ꯃꯍꯤ ꯌꯦꯡꯉꯨꯏ ꯑꯗ ꯃꯥꯒꯤ ꯈꯨꯕꯥꯛ ꯃꯍꯤꯗꯣ
ꯌꯥꯝ ꯀꯜꯂꯤ ꯑꯗꯨꯅ ꯃꯥꯒ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯗꯨꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯨꯍꯣꯡꯕ ꯅꯨꯄꯥꯗ ꯄꯨꯟꯁꯤ ꯇꯦꯜꯂꯨ ꯍꯥꯏꯕ ꯂꯩꯗꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯒꯤ ꯃꯥꯅ ꯑꯩꯕꯨ ꯀꯨꯏꯅ ꯁꯥꯡꯅ ꯄꯨꯟꯁꯤ ꯍꯟꯅꯤꯡꯕꯗꯒꯤ ꯍꯥꯏꯗꯤ ꯃꯥꯒ ꯊꯨꯡꯅꯔꯗꯤ ꯑꯩꯁꯦ ꯄꯨꯟꯁꯤ ꯇꯦꯟꯗꯣꯏꯅꯤꯗꯅ ꯑꯗꯨꯒꯤ ꯑꯩꯁꯤ ꯀꯨꯏꯅ ꯁꯥꯡꯅ ꯄꯨꯟꯁꯤꯅꯕ ꯑꯩꯒꯤꯗꯃꯛ ꯈꯜꯂꯒ ꯃꯥꯗꯣ ꯑꯩꯒ ꯅꯨꯡꯁꯤꯅ ꯀꯥꯏꯅꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯈꯤꯕꯩ ꯋꯥꯅꯤꯗ ꯑꯩꯁ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩꯒꯤ ꯋꯥꯔꯤꯒ ꯑꯗꯨꯝ ꯃꯥꯟꯅꯩ ꯑꯗ ꯑꯩꯒꯤꯅ ꯈꯗ꯭ꯔꯛ ꯇꯧꯕ ꯑꯣꯏꯔꯝꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯤ ꯇꯥꯗꯈꯔꯣ ꯅꯅꯥꯎ ꯚꯥꯞ ꯇꯥꯗ꯭ꯔꯤꯕꯣ ꯑꯣꯁꯦ ꯁꯨꯝꯗꯧꯕꯅꯤ ꯑꯩꯁꯨꯅꯦ ꯅꯨꯄꯤ ꯑꯃꯒ ꯇꯠꯈꯩ ꯅꯨꯡꯁꯤꯅꯔꯝꯃꯤ ꯑꯗꯨꯒꯅꯦ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯈꯨꯕꯥꯛ ꯃꯍꯤ ꯌꯦꯡꯉꯨꯕꯗ ꯃꯥꯒꯤ ꯃꯄꯣꯛ ꯃꯍꯤꯗꯣ ꯌꯥꯝ ꯀꯜ ꯑꯗꯨꯅ ꯃꯥꯒ ꯏꯍꯥꯟ ꯍꯥꯟꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯃꯤꯁꯛꯇꯣ ꯄꯨꯟꯁꯤ ꯇꯦꯜꯂꯨ ꯍꯥꯏꯕ ꯂꯩꯗꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯇꯦꯜꯍꯟꯅꯤꯡꯗꯕꯒꯤ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯔꯁꯦꯅ ꯃꯥꯅ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯍꯣꯏꯌꯦꯅ ꯌꯥꯈꯤ ꯑꯗꯨꯒꯗꯤ ꯀꯥꯏꯗꯪꯗ ꯃꯥꯗꯤ ꯃꯋꯥ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯅꯤꯡꯕꯒꯤ ꯑꯩꯉꯣꯟꯗ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯕ ꯑꯣꯏꯔꯝꯕꯒꯤ ꯋꯥꯅꯤꯁꯦ ꯑꯗꯩꯗꯤ ꯑꯩꯁꯨ ꯃꯥꯅ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯂꯒ ꯃꯤꯅꯝꯂꯝꯕꯒꯤ ꯊꯃꯣꯏꯁꯤ ꯀꯥꯏꯗꯅ ꯇꯥꯏꯅꯐꯝ ꯈꯪꯗ ꯌꯨꯗ ꯇꯥꯏꯅꯈꯤꯗꯨꯅ ꯌꯨꯔꯥꯏ ꯁꯨꯕ ꯃꯤ ꯑꯃ ꯍꯥꯏꯗꯨ ꯑꯣꯏꯍꯧꯔꯦꯗꯅ ꯏꯄꯥ ꯏꯃꯥꯅ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯔꯝꯕ ꯈꯣꯃꯩ ꯀꯧꯕ ꯃꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯌꯨ ꯈꯔꯨꯡ ꯊꯛꯑꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯡꯁꯦ ꯈꯔꯨꯡ ꯍꯥꯏꯔꯒ ꯈꯪꯅꯔꯦꯗꯅ ꯑꯗꯨ ꯉꯥꯏꯈꯣ ꯏꯅꯥꯎꯒ ꯈꯪꯉꯩ ꯍꯥꯏꯕ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯃꯤꯡ ꯀꯧꯕ ꯑꯗꯨꯒ ꯃꯌꯨꯝꯅ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯡ ꯂꯩꯀꯥꯏꯁꯤꯗꯩꯅꯤꯗ ꯃꯃꯤꯡꯅ ꯂꯩꯅꯝꯕꯤ ꯀꯧꯏ ꯇꯥꯈ꯭ꯔꯪꯁꯨ ꯈꯪꯂꯝꯒꯅꯤꯗ ꯂꯩꯅꯝꯕꯤ ꯍꯥꯏꯗꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯑꯈꯠꯄꯤꯗꯣ ꯃꯥꯒꯤ ꯃꯆꯦ ꯑꯗꯨꯅꯤꯅꯦ ꯑꯩꯒ ꯀꯣꯏꯅꯔꯝꯃꯤꯁꯤꯅ ꯑꯣ ꯁꯣꯏꯗ꯭ꯔꯦꯕꯣ ꯅꯪꯁꯨ ꯃꯣꯏꯒꯤ ꯃꯆꯦꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯕꯤꯔꯝꯕ ꯑꯗꯨꯃꯥꯏꯅ ꯅꯉꯣꯟꯗꯁꯨ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯁꯥꯟꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯒꯤ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯑꯣꯏꯗ ꯄꯥꯗ ꯉꯥꯡꯂꯒ ꯁꯥꯟꯅꯕꯤꯕ ꯑꯣꯏꯔꯖꯥꯠꯂꯣ ꯑꯣꯏꯔꯖꯥꯠꯂ ꯅꯠꯇꯦ ꯑꯣꯏꯔꯕꯅꯤ ꯅꯉꯣꯟꯗꯒꯤ ꯁꯦꯜꯒ ꯌꯥꯝ ꯂꯧꯗ꯭ꯔꯣ ꯂꯧꯏ ꯁꯅꯥꯅꯁꯨ ꯌꯥꯝ ꯁꯥꯟꯗ꯭ꯔꯣ ꯁꯥꯍꯜꯂꯤ ꯃꯣꯏ ꯃꯌꯨꯝꯒꯤ ꯊꯕꯛꯀ ꯌꯥꯝ ꯇꯧꯍꯟꯗ꯭ꯔꯣ ꯇꯧꯍꯜꯂꯤ ꯇꯣ ꯑꯗꯨ ꯅꯉꯣꯟꯗꯒꯤ ꯀꯥꯟꯅꯕ ꯂꯧꯕ ꯌꯥꯕ ꯂꯧꯔꯕꯅꯤ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯅꯕ ꯇꯥꯠ ꯇꯧꯁꯤꯟꯅꯔꯒ ꯅꯪꯒ ꯀꯥꯏꯅꯔꯤ ꯑꯣ ꯂꯩꯅꯝꯕꯤ ꯂꯧꯅꯝ ꯆꯥꯎꯕꯤ ꯂꯩꯅꯝꯕꯤ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯑꯩ ꯉꯥꯛꯇꯕ ꯉꯝꯗꯦ ꯇꯥꯈꯔꯣꯡ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯉꯁꯤꯗꯤ ꯑꯩ ꯇꯥꯈꯔꯣꯡꯒꯤ ꯈꯧꯕꯨꯅꯥꯏ ꯑꯣꯏꯖꯔꯒ ꯃꯩꯒꯨꯝꯅ ꯄ꯭ꯔꯣꯛ ꯆꯥꯛꯂꯤꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯨ ꯊꯛꯂꯒ ꯆꯥꯛꯂꯤꯕ ꯃꯩꯔꯤꯁꯦ ꯃꯨꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯇꯥꯈꯔꯣꯡꯒꯤ ꯇꯨꯡ ꯏꯜꯂꯒ ꯌꯨ ꯊꯛꯄ ꯍꯧꯔꯒꯦ ꯅꯠꯇꯦ ꯅꯪꯁꯤ ꯌꯨ ꯈꯔꯨꯡ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯒ ꯈꯔꯨꯡ ꯅꯥꯎ ꯑꯣꯜꯂꯒꯦ ꯍꯥꯏꯔꯤꯔꯣ ꯍꯣꯏ ꯅꯅꯥꯎꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ ꯌꯨꯗꯨ ꯊꯛꯂꯒ ꯃꯨꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯌꯥꯗꯦ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯅꯨꯄꯤ ꯑꯃ ꯀꯥꯏꯅꯕꯒꯤꯗꯃꯛ ꯅꯁꯥ ꯅꯁꯥꯕꯨ ꯃꯥꯡꯅꯕ ꯁꯤꯟꯒꯅꯨ ꯐꯠꯇꯕ ꯅꯤꯁꯥꯒꯤ ꯄꯥꯛꯇꯨꯗ ꯆꯣꯡꯊꯔꯒ ꯅꯁꯥ ꯃꯥꯡꯖꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯅꯌꯥꯝꯕꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪꯁꯨ ꯎꯔꯕ ꯅꯠꯇ꯭ꯔꯥ ꯃꯤꯅ ꯑꯩꯕꯨ ꯐꯖꯅ ꯑꯃꯠꯇ ꯉꯥꯡꯅꯗꯕꯅꯤ ꯌꯨ ꯊꯛꯄ ꯌꯨꯔꯥꯏ ꯁꯨꯕ ꯃꯤ ꯑꯃꯠꯇ ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯗꯕꯅꯤ ꯍꯣꯏ ꯑꯩꯕꯨꯗꯤ ꯁꯦꯝꯗꯣꯛꯄꯗ ꯌꯥꯔꯣꯏ ꯏꯁꯥꯅ ꯈꯪꯖꯔꯤ ꯌꯨꯁꯤꯗ ꯊꯛꯂꯔꯣꯏꯒꯦ ꯈꯜꯂꯒ ꯍꯦꯟꯅ ꯊꯛꯅꯤꯡꯉꯤ ꯑꯗꯨꯕꯨꯅꯦ ꯏꯅꯥꯎꯗꯤ ꯅꯌꯥꯝꯕ ꯑꯩꯒꯨꯝꯅ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯅꯪ ꯌꯨ ꯊꯛꯄ ꯌꯥꯗꯦ ꯀꯨꯝꯕꯅꯤ ꯃꯇꯨꯡ ꯅꯌꯥꯝꯕꯅ ꯍꯥꯏꯔꯤꯕꯁꯤ ꯏꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯌꯥꯝꯕꯅ ꯍꯥꯏꯕ ꯏꯜ ꯌꯨ ꯊꯛꯀꯅꯨ ꯑꯗꯣ ꯅꯌꯥꯝꯕ ꯆꯠꯂꯒꯦ ꯃꯆꯥ ꯑꯃ ꯀꯩ ꯑꯃ ꯄꯥꯏꯔꯨꯒꯦ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗꯒꯤ ꯌꯨꯒꯤ ꯅꯤꯁꯥ ꯍꯟꯈ꯭ꯔꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯑꯗꯨꯕꯨ ꯃꯅꯤ ꯃꯇꯨꯝꯗꯤ ꯊꯃꯣꯏ ꯃꯩꯁꯥꯛ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯨꯜꯒꯤ ꯌꯨ ꯌꯣꯟꯐꯝꯗ ꯆꯠꯂꯒ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯆꯤꯜꯂꯝꯃꯤ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯌꯨ ꯊꯛꯄ ꯑꯣꯏꯕꯅ ꯃꯅꯤ ꯃꯇꯨꯝ ꯅꯤꯁꯥ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯨꯜꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯗꯣꯝꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯝꯇ ꯂꯩꯇꯦ ꯍꯩꯃꯥ ꯑꯁꯦꯡꯕꯒꯤꯔꯣ ꯇꯥꯈꯥꯕ ꯍꯣꯏ ꯃꯥꯅꯤ ꯅꯪꯒꯤꯗꯃꯛꯇꯅꯦꯕꯨ ꯍꯥꯏꯔꯗꯤ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯕꯨ ꯅꯐꯝꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕꯁꯨ ꯑꯩ ꯉꯝꯒꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯡꯅꯥꯡꯒꯤ ꯑꯇꯣꯞꯄ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯃꯅꯤ ꯃꯇꯨꯝ ꯑꯗꯨ ꯅꯣꯛꯂꯒ ꯃꯔꯣꯜꯒꯤ ꯐꯥꯏꯈꯩ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ ꯋꯥꯔꯤꯒꯗꯤ ꯅꯪꯒꯤꯗꯃꯛꯇꯅꯦꯕꯨ ꯍꯥꯏꯔꯗꯤ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯕꯨ ꯅꯐꯝꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕꯁꯨ ꯉꯝꯒꯅꯤꯒ ꯒꯥꯏ ꯑꯃꯨꯛꯀꯁꯨ ꯅꯣꯛꯀꯤ ꯀꯅꯥ ꯃꯤꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯛꯊꯅꯕꯗ ꯀꯔꯟ ꯇꯥꯔꯛꯏꯁꯤꯅ ꯈꯪꯗꯦ ꯌꯨ ꯉꯥꯎꯕ ꯃꯤ ꯑꯣꯏꯔꯝꯅꯤ ꯑꯁꯨꯝ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯣꯝꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ ꯀꯥꯏꯗꯒꯤ ꯌꯨ ꯉꯥꯎꯕꯅꯣ ꯁꯤꯅꯕꯨ ꯀꯅꯥꯅ ꯈꯪꯖꯕꯅꯣꯗ ꯑꯗꯨ ꯇꯥꯈꯥꯕ ꯃꯤꯅ ꯍꯥꯏꯔꯤꯕ ꯅꯪꯁꯦ ꯅꯨꯄꯤ ꯌꯥꯝ ꯀꯣꯏ ꯑꯩꯁꯨꯅꯦ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯁꯨꯝ ꯆꯤꯡꯅꯔꯦ ꯀꯥꯏꯗꯩꯅꯣꯍꯦ
ꯃꯤꯅ ꯐꯪꯉꯩ ꯍꯥꯏꯖꯤꯜꯂꯒ ꯅꯪ ꯁꯨꯕ ꯍꯣꯏ ꯕꯦꯝꯃ ꯑꯩꯈꯣꯏ ꯏꯅꯤ ꯃꯔꯤ ꯂꯩꯅꯕꯁꯤꯗ ꯃꯤꯅ ꯀꯜꯂꯛꯇꯅ ꯍꯥꯏꯖꯤꯜꯂꯤꯅꯦ ꯅꯪꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯗꯣꯛꯀꯦ ꯈꯜꯂꯤꯕ ꯑꯩꯅ ꯀꯃꯥꯏꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯗꯣꯏꯅꯣ ꯉꯥꯎꯕꯤ ꯌꯥꯝ ꯃꯥꯜꯂꯦ ꯊꯥꯖꯗ꯭ꯔꯒ ꯍꯧꯖꯤꯛꯃꯛ ꯅꯃꯥꯡꯗ ꯊꯋꯥꯏꯁꯤ ꯊꯥꯎ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯑꯃꯨꯛꯀꯁꯨ ꯃꯅꯤ ꯃꯇꯨꯡꯗ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ ꯍꯦꯔꯥ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕꯒ ꯂꯩ ꯃꯁꯤꯒꯤ ꯃꯤꯁꯤꯗ ꯍꯥꯟꯅꯪꯇ ꯐꯨꯔꯨꯒꯦꯗ ꯍꯥꯏꯅ ꯈꯥꯕ ꯐꯨꯛ ꯍꯧꯒꯠꯂꯤ ꯂꯩꯔꯝꯕꯤꯁꯨ ꯇꯍꯥ ꯇꯍꯥ ꯐꯨꯛ ꯍꯧꯒꯠꯂꯤ ꯈꯥꯕ ꯈꯣꯡꯅꯥꯡꯒꯤ ꯑꯇꯣꯞꯄ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯃꯅꯤ ꯃꯇꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯂ ꯉꯁꯥꯏꯗꯒꯤ ꯃꯤꯅ ꯋꯥꯔꯤ ꯁꯥꯕꯗ ꯀꯔꯟ ꯇꯥꯔꯛꯏꯁꯦ ꯇꯥ ꯃꯅꯤ ꯃꯇꯨꯝ ꯂꯩꯅꯝꯕꯦ ꯅꯪ ꯑꯣꯏ ꯉꯁꯥꯏꯗꯒꯤ ꯅꯨꯄꯥ ꯑꯃꯒ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯤꯛꯊꯅꯔꯤꯁꯤꯗꯤ ꯂꯩꯅꯝꯕꯦ ꯅꯨꯄꯥꯁꯤ ꯀꯅꯥ ꯅꯪꯒ ꯍꯥꯟꯅ ꯈꯪꯅꯕ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯔꯣ ꯍꯣꯏ ꯃꯥꯅꯤ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯁꯤꯡꯅꯤ ꯑꯩꯕꯨ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯁꯤꯡꯅꯤ ꯀꯥꯏ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯁꯦ ꯅꯪꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯊꯋꯥꯏꯒꯤ ꯊꯕꯤ ꯃꯔꯨꯅꯤ ꯍꯥꯏꯈꯤꯗꯥꯏ ꯆꯤꯟꯊꯤꯕꯤ ꯂꯧꯅꯝ ꯆꯥꯎꯕꯤ ꯂꯧꯅꯝ ꯆꯥꯎꯕꯤ ꯂꯩꯅꯝꯕꯤ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯒꯤ ꯂꯧꯅꯝ ꯅꯝꯊꯥꯛꯇꯣ ꯂꯣꯏꯅ ꯈꯪꯉꯦ ꯅꯪꯒꯤ ꯅꯝꯊꯥꯛ ꯑꯩ ꯈꯪꯉꯦ ꯑꯩꯈꯣꯏ ꯄꯥꯕ ꯅꯪꯁꯦ ꯑꯐꯥꯎꯕꯤ ꯇꯧ ꯉꯝꯕꯤ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄꯤ ꯅꯨꯄꯤꯅꯤꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯣꯝꯅ ꯆꯨꯝꯈ꯭ꯔꯦꯗ ꯁꯤꯒꯤ ꯍꯪꯀꯣꯛ ꯃꯥꯟꯕ ꯅꯨꯄꯥꯁꯤ ꯀꯣꯏꯕ ꯌꯥꯅꯕꯅꯤꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯂꯝꯃꯤꯗꯣ ꯅꯨꯄꯥ ꯁꯛꯇ ꯑꯁꯤꯒ ꯍꯪꯀꯣꯛ ꯍꯦꯛ ꯃꯥꯟꯅꯗꯅ ꯅꯪꯒꯤꯗꯃꯛꯇ ꯁꯅꯥꯗꯒꯤ ꯁꯦꯜꯗꯒꯤ ꯄꯤꯔꯤꯕ ꯑꯩꯉꯣꯟꯗꯒꯤ ꯅꯪꯒꯤ ꯍꯪꯀꯣꯛ ꯃꯥꯟ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕ ꯅꯣꯡꯊꯣꯜ ꯊꯛꯇ ꯊꯣꯛꯄ ꯊꯥ ꯄꯤꯔꯤ ꯀꯥꯏꯅ ꯍꯥꯏꯖꯤꯟꯕ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯒꯦ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤ ꯂꯩꯅꯝꯃꯤ ꯑꯁ ꯌꯨ ꯉꯥꯎꯕ ꯃꯥꯅ ꯉꯥꯡꯕ ꯋꯥꯕꯨ ꯃꯥꯅ ꯑꯩ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯑꯗꯥꯏꯅ ꯁꯨꯛꯌꯥ ꯌꯥꯕꯤꯗꯕꯒꯤ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯅꯕ ꯁꯥꯎꯅꯅꯕ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤꯅꯤ ꯑꯩꯕꯨ ꯑꯣꯏꯗꯕ ꯉꯥꯡꯕꯒ ꯇꯥꯍꯜꯂꯗꯅ ꯑꯩ ꯆꯤꯟꯊꯤꯕꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤꯅ ꯅꯆꯤꯟ ꯌꯥꯝ ꯊꯤꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯈꯨꯜ ꯂꯩꯀꯥꯏꯗ ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯆꯤꯟꯊꯤꯕꯤꯅꯦꯅ ꯁꯔꯥ ꯆꯠꯂꯨꯒꯦ ꯑꯣ ꯂꯩꯀꯥꯏ ꯂꯩꯅꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤꯁꯦ ꯃꯆꯤꯟ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯕ ꯑꯣꯏꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯡꯕ ꯅꯨꯄꯤꯅꯤ ꯈꯪꯗꯕ ꯈꯪꯍꯧꯔꯣ ꯇꯥꯗꯕ ꯇꯥꯍꯧꯔꯣ ꯂꯩꯅꯝꯕꯤꯁꯦ ꯃꯆꯤꯟ ꯌꯥꯝ ꯊꯤꯕꯤ ꯑꯣꯏꯗꯕ ꯌꯥꯝ ꯉꯥꯡꯕꯤ ꯅꯨꯄꯤꯅꯤ ꯀꯌꯥꯅ ꯌꯦꯡꯉꯨꯅꯤ ꯃꯁꯤꯒꯤ ꯑꯄꯪꯖꯥꯎꯁꯦ ꯑꯩꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯆꯣꯞꯅꯕꯒ ꯁꯤꯜꯂꯗꯅ ꯇꯥꯈꯥꯕ ꯅꯪ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯐꯨ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯩꯕꯨ ꯐꯨ ꯀꯥꯏ ꯃꯥꯒꯤ ꯍꯪꯀꯣꯛ ꯃꯥꯟꯕ ꯅꯨꯄꯥꯁꯤꯗ ꯏꯟꯁꯤꯟꯗꯅꯒꯁꯨ ꯇꯧꯔꯤ ꯏꯁ ꯇꯥꯈꯥꯕꯕꯨ ꯍꯪꯀꯣꯛ ꯃꯥꯟꯕ ꯀꯥꯏꯗꯅ ꯅꯪꯗꯤ ꯌꯥꯝ ꯐꯖꯔꯦꯅꯦ ꯍꯪꯉꯣꯏ ꯐꯝꯄ꯭ꯔꯦꯛ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯗꯨꯗꯤ ꯍꯪꯉꯣꯏ ꯐꯝꯄ꯭ꯔꯦꯛ ꯃꯥꯟꯕ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯥ ꯍꯪꯀꯣꯛ ꯃꯥꯟꯕꯁꯦ ꯐꯝ ꯇꯦꯛꯄ ꯇꯥꯔꯦꯗꯅ ꯍꯥꯏꯅ ꯐꯝꯂꯝꯕꯗꯒꯤ ꯍꯥꯏꯔꯪ ꯂꯦꯞꯈꯠꯂꯛꯂꯒ ꯈꯖꯤꯛ ꯐꯤꯕꯝꯒ ꯁꯦꯝꯂꯒ ꯍꯣꯏ ꯂꯥꯛꯑꯣ ꯏꯁ ꯇꯧꯔꯤꯁꯤꯕꯨ ꯐꯤꯕꯝ ꯃꯇꯥꯁꯤꯒ ꯀꯣꯔꯐꯨ ꯍꯦꯛ ꯃꯥꯟꯈꯩ ꯃꯁꯥꯐꯥꯎ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯗꯕ ꯃꯥꯅ ꯑꯐꯥꯎꯕꯁꯨ ꯁꯥꯔꯤ ꯀꯤꯔꯕꯣ ꯂꯥꯛꯑꯣꯗꯅ ꯀꯩꯗꯧꯔꯒꯦ ꯑꯣ ꯅꯪ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯧꯔꯦꯅꯦ ꯑꯗꯨꯏꯗꯤ ꯍꯥꯏꯅ ꯈꯥꯕꯅ ꯃꯅꯤ ꯃꯇꯨꯡꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯍꯥꯏꯖꯤꯟꯗꯨꯅ ꯊꯤꯜꯂꯤ ꯃꯅꯤ ꯃꯇꯨꯝ ꯈꯥꯕꯒꯤ ꯀꯤꯟꯒꯤ ꯁꯥꯐꯨ ꯑꯗꯨ ꯀꯟꯃꯟꯈꯤꯕꯅ ꯎꯪꯂꯒ ꯂꯩꯃꯥꯏꯗ ꯇꯥꯏ ꯈꯥꯕ ꯃꯅꯤ ꯃꯇꯨꯡꯒꯤ ꯃꯊꯛꯇ ꯐꯝꯂꯒ ꯃꯅꯤ ꯃꯇꯨꯡꯒꯤ ꯃꯃꯥꯏꯗꯨ ꯑꯣꯟꯗꯨꯅ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯤ ꯑꯗꯨ ꯃꯅꯤ ꯃꯇꯨꯝ ꯃꯥꯗꯤ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯃꯈꯨꯠꯁꯨ ꯍꯟꯕ ꯉꯝꯗ ꯈꯥꯕꯅ ꯊꯤꯜꯂꯛꯄ ꯀꯤꯟ ꯈꯨꯗꯤꯡꯒꯤ ꯑꯌꯣꯃ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯏꯗꯣꯆꯥ ꯃꯁꯥꯒꯤ ꯃꯃꯥꯏ ꯑꯁꯣꯛꯄꯗꯨꯕꯨ ꯍꯤꯒꯥꯏ ꯌꯩꯕꯤꯔꯤ ꯂꯣꯏꯔꯦꯗꯅ ꯏꯆꯥꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯥꯏꯊꯣꯡꯁꯤꯗꯤ ꯈꯣꯡꯒꯥꯡꯕꯨꯟ ꯑꯀꯣꯞꯄ ꯃꯥꯜꯂꯦꯅꯦꯁꯦ ꯑꯌꯣ ꯄꯥꯕ ꯅꯥꯏꯌꯦ ꯇꯞꯅ ꯇꯧ ꯍꯩ ꯈꯪꯉꯣ ꯀꯔꯤꯒꯤ ꯅꯥꯕ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯃꯤꯅ ꯁꯨꯛ ꯊꯤꯅ ꯐꯨꯍꯟꯕ ꯁꯤꯕꯨ ꯑꯩꯅ ꯊꯑꯣꯏꯅ ꯐꯨꯍꯟꯕ꯭ꯔꯣ ꯑꯩꯁꯨ ꯅꯥꯔꯤ ꯃꯤꯅ ꯐꯨꯔꯛꯄꯗꯣ ꯄꯥꯜꯂꯤꯕ ꯅꯈꯨꯠꯇꯨ ꯂꯩꯇꯦꯡꯒꯤꯔꯣ ꯅꯪꯗꯤ ꯅꯈꯨꯠ ꯍꯟꯕ ꯍꯩꯇ꯭ꯔꯣ ꯃꯤꯅ ꯑꯁꯨꯛ ꯊꯤꯅ ꯀꯤꯟꯅ ꯊꯤꯜꯂꯛꯂꯒ ꯅꯪꯅ ꯅꯃꯥꯏ ꯐꯧꯔꯥꯃꯨꯛ ꯄꯥꯛꯄꯁꯦ ꯊꯥꯡꯗꯣꯛꯂꯒ ꯂꯩꯔꯤꯅꯤꯅꯦ ꯃꯤ ꯑꯣꯏꯔꯣꯏ ꯀꯣ ꯅꯪ ꯃꯤ ꯑꯣꯏꯔꯣꯏ ꯅꯪꯅ ꯍꯩꯔꯤꯕꯁꯦ ꯆꯥꯛ ꯄꯨꯈꯝ ꯂꯧꯈꯠꯂꯒ ꯅꯕꯨꯛꯇꯣ ꯍꯨꯏꯇ꯭ꯔꯤꯃꯨꯛ ꯀꯪꯂꯒ ꯂꯩꯕ ꯈꯛꯇꯅꯤ ꯑꯁ ꯉꯥꯡꯉꯤꯌꯦ ꯑꯩꯈꯣꯏ ꯄꯥꯕꯁꯤꯁꯨ ꯁꯣꯝꯗꯅ ꯑꯩꯅ ꯆꯩꯅꯥꯕꯨ ꯈꯥꯡꯒꯗ꯭ꯔꯥ ꯊꯃꯣꯏꯕꯨ ꯀꯥꯏꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯥ ꯑꯗꯨꯒ ꯑꯃꯨꯛ ꯄꯥꯕꯅ ꯉꯥꯡꯕꯤꯌꯥ ꯁꯥꯗꯅ ꯆꯕꯦꯡ ꯉꯥꯡꯁꯤꯜꯂꯤ ꯉꯥꯡꯗ꯭ꯔꯕꯗꯤ ꯃꯤꯅ ꯑꯁꯨꯛ ꯊꯤꯅ ꯂꯥꯛꯆꯍꯟꯕ ꯑꯩꯅ ꯑꯣꯏꯅ ꯑꯃꯨꯛ ꯐꯨꯔꯛꯀꯅꯤꯀꯣ ꯅꯪ ꯀꯩꯅꯣ ꯑꯩꯁꯤꯕꯨ ꯅꯣꯏ ꯃꯌꯥꯝꯒꯤ ꯐꯨꯐꯝꯂꯣ ꯃꯤꯅ ꯑꯃꯨꯛ ꯐꯨ ꯄꯥꯕꯅ ꯑꯃꯨꯛ ꯐꯨ ꯑꯩꯁꯤꯕꯨ ꯗꯣꯟ ꯑꯣꯏꯅ ꯎꯔꯨꯔꯕ ꯃꯤꯅ ꯐꯨꯕꯗꯤ ꯌꯥꯔꯒ ꯑꯩꯅ ꯐꯨꯕꯗꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯐꯨꯔꯁꯤ ꯑꯩꯁꯦ ꯍꯥꯠꯀꯤ ꯍꯥꯠꯇꯣ ꯈꯧꯔꯤ ꯆꯔꯝꯁꯦ ꯏꯇꯅ ꯃꯦꯠꯈꯥꯏꯔꯒ ꯁꯤꯔꯒꯦ ꯑꯩ ꯌꯦꯡꯅꯤꯡꯗꯦꯀꯣ ꯑꯔꯦꯝꯕꯗ ꯅꯌꯥ ꯑꯗꯨꯗ ꯐꯤꯕꯨꯟꯁꯦ ꯅꯝꯁꯤꯜꯂꯛꯇꯅ ꯇꯣꯛꯀꯅꯤ ꯍꯥꯏꯅ ꯃꯄꯥ ꯃꯆꯥꯗꯨ ꯈꯠꯅꯗꯅ ꯃꯄꯥ ꯏꯇꯣꯆꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯑꯁꯣꯛꯄꯗꯨꯕꯨ ꯍꯤꯒꯥꯏ ꯌꯩꯕꯤꯔꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯂꯩꯅꯝꯕꯤ ꯈꯥꯕꯗ ꯆꯦꯟꯈꯤꯗꯨꯅ ꯈꯥꯕꯒ ꯂꯨꯍꯣꯡꯂꯝꯃꯤ ꯂꯩꯅꯝꯕꯤꯅ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯒ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯈ꯭ꯔꯕꯗ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕ ꯀꯧꯕꯅ ꯃꯅꯤ ꯃꯇꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ
ꯑꯗꯨꯅ ꯃꯅꯤ ꯃꯇꯨꯝ ꯂꯩꯅꯝꯕꯤꯗ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯥꯟꯅ ꯇꯨꯝꯕꯒ ꯆꯥꯕꯒꯗ ꯇꯧꯔꯒ ꯂꯩꯔꯝꯕ ꯃꯅꯤ ꯃꯇꯨꯝ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯄꯗꯒꯤ ꯅꯣꯏꯔꯝꯕ ꯃꯁꯥꯗꯨꯁꯨ ꯃꯌꯦꯡ ꯇꯥꯔꯛꯇꯨꯅ ꯃꯆꯥ ꯃꯎꯒ ꯌꯥꯝꯅ ꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ, ꯌꯥꯝ ꯑꯣꯜꯂꯦꯕ꯫ ꯍꯥꯟꯅꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯃꯃꯥꯏꯒ ꯁꯤꯅ ꯐꯧꯔꯥꯃꯨꯛ ꯄꯥꯛꯈꯩ, ꯃꯕꯨꯛꯀ ꯁꯤꯅ ꯏꯀꯪ ꯀꯪꯈꯩ ꯁꯥꯃꯨ ꯃꯤꯔꯣꯟꯕꯤ ꯃꯥꯜꯂꯝꯕ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥꯒꯁꯦ ꯃꯌꯦꯡ ꯇꯥꯔꯗꯅ ꯃꯁꯥ ꯃꯎꯒ ꯐꯔꯗꯅ ꯃꯄꯥꯝꯕꯣꯝꯒꯁꯤꯅ ꯃꯔꯩ ꯃꯔꯩ ꯇꯥꯔꯗꯅ ꯌꯦꯡꯕꯗ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏ꯫ ꯑꯁꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯃꯥꯏ ꯑꯣꯏꯖꯩꯗꯅ꯫ ꯇꯟꯖꯥꯗꯨꯗ ꯃꯅꯤ ꯃꯇꯨꯝ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯄꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯕꯨ ꯊꯕꯛ ꯆꯠꯂꯒꯦ ꯍꯥꯏꯔꯤꯔꯣ? ꯍꯣꯏ ꯄꯥꯕ, ꯅꯪꯕꯨ ꯊꯦꯡꯂꯕ꯭ꯔꯣ? ꯊꯦꯡꯗ꯭ꯔꯕꯗꯤ ꯏꯄꯥ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯗꯅ꯫ ꯀꯩ ꯋꯥꯅꯣ ꯄꯥꯕ? ꯀꯩꯅꯣꯅꯦ, ꯍꯧꯖꯤꯛꯇꯤ ꯅꯄꯥ ꯑꯩꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯇ ꯊꯤꯖꯤꯜꯂꯁꯤꯔꯥ ꯍꯥꯏꯗꯅ ꯍꯥꯏꯔꯤ꯫ ꯅꯨꯄꯤ ꯍꯥꯏꯕ ꯀꯩꯅꯣ? ꯄꯥꯕꯕꯨ ꯍꯧꯖꯤꯛ ꯍꯟꯅꯨꯔꯀꯥꯟꯁꯤꯗ ꯏꯃꯥꯇꯣꯟ ꯑꯃ ꯄꯨꯁꯤꯜꯂꯛꯂꯒꯦ ꯍꯥꯏꯔꯤꯔꯣ? ꯍꯩ ꯑꯉꯥꯎꯕ, ꯍꯧꯖꯤꯛꯄꯨ ꯀꯔꯝꯍꯥꯏꯅ ꯑꯩꯕꯨ ꯅꯃꯥꯇꯣꯟ ꯄꯨꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯅꯕ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯒꯤ ꯅꯠꯇꯦꯅꯦ, ꯅꯪꯒꯤꯅꯤꯅꯦ꯫ ꯌꯨꯝꯁꯤꯗ ꯃꯧ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯆꯥꯒꯤ ꯃꯧ ꯑꯃ ꯊꯤꯕꯤꯔꯒꯦ ꯍꯥꯏꯗꯅ ꯏꯄꯥꯅ ꯈꯜꯂꯤꯕ꯫ ꯑꯁ ꯉꯝꯃꯔꯣꯏꯁꯣ, ꯃꯧꯒꯤ ꯄꯥꯈꯪ ꯀꯃꯥꯏꯅ ꯃꯧ ꯂꯧꯗꯣꯏꯅꯣ? ꯄꯥꯕ ꯅꯪꯁꯨ ꯌꯥꯏꯌꯦ꯫ ꯅꯆꯥꯒꯤ ꯅꯨꯄꯤ ꯊꯤꯕꯤꯔꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯊꯤꯕꯤꯌꯨ, ꯑꯩ ꯃꯧꯗꯤ ꯂꯧꯕ ꯉꯝꯃꯣꯏꯀꯣ꯫ ꯃꯁꯤ ꯚꯨ ꯆꯨꯕꯁꯤ ꯃꯁꯤ ꯍꯟꯗꯦꯅꯦꯍꯦ ꯃꯁꯦ꯫ ꯍꯩ ꯑꯄꯪ, ꯄꯥꯈꯪ ꯅꯪꯒꯤꯕꯨ ꯀꯔꯝꯍꯥꯏꯅ ꯃꯧ ꯊꯤꯗꯣꯏꯅꯣ? ꯂꯩꯁꯥꯕꯤ ꯇꯒꯠ ꯇꯦꯛꯄꯤꯅꯤ ꯅꯄꯥ ꯑꯩꯅ ꯏꯆꯥꯒꯤꯗꯃꯛ ꯊꯤꯕꯤꯗꯣꯏꯁꯦ꯫ ꯃꯧ ꯍꯥꯏꯗꯨꯗꯤ ꯁꯨꯝ ꯋꯥꯍꯩꯒꯤ ꯋꯥ, ꯅꯪ ꯁꯨꯕ ꯑꯗꯨ ꯐꯥꯎꯋꯦ ꯈꯪꯗꯦ ꯍꯩ꯫ ꯑꯗꯨꯗꯤ ꯄꯥꯕꯅ ꯋꯥꯍꯩ ꯁꯣꯏꯕꯅꯤ ꯀꯩ꯫ ꯂꯩꯁꯥꯕꯤ ꯍꯥꯏꯔꯗꯤ ꯐꯗꯧꯕ, ꯄꯥꯕꯗꯤ ꯃꯧ ꯑꯣꯏꯅ ꯊꯤꯕꯤꯅꯤ ꯍꯥꯏꯔꯦ꯫ ꯑꯗꯨꯏꯗꯤꯁꯨ ꯃꯧꯗꯤ ꯂꯧꯕ ꯉꯝꯃꯣꯏꯅ ꯍꯥꯏꯇꯥꯕ꯫ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ, ꯏꯄꯥꯅ ꯋꯥꯍꯩ ꯁꯣꯏꯕꯅꯤ꯫ ꯅꯪꯒꯤ ꯅꯊꯧ ꯆꯠꯀꯗꯕꯗꯣ ꯆꯠꯆꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯏꯇꯣꯆꯥꯅ ꯃꯥꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯇꯥꯎ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖ ꯀꯧꯕꯤ ꯑꯃꯕꯨ ꯃꯃꯧ ꯑꯣꯏꯅꯕ ꯃꯪꯒꯣꯜ ꯀꯥꯔꯨꯗꯨꯅ ꯃꯆꯥꯅꯨꯄꯥ ꯃꯅꯤ ꯃꯇꯨꯝꯒ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕꯤ, ꯊꯧꯒꯜꯂꯣꯟ ꯈꯪꯕꯤ, ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯌꯥꯎꯗꯅ ꯄꯥꯟꯕ ꯏꯇꯣꯆꯥ ꯍꯣꯏꯒꯤ ꯌꯨꯝꯕꯥꯜ ꯑꯗꯨ ꯃꯃꯧ ꯅꯨꯄꯤ ꯂꯥꯛꯂꯕꯗ ꯌꯥꯝꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯩꯅꯝꯕꯤꯗꯤ ꯀꯝꯗꯧꯔꯤ? ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯈꯥꯕꯗꯣ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ, ꯅꯨꯄꯤ ꯑꯉꯥꯡ ꯏꯃꯨꯡꯒꯤ ꯃꯅꯨꯡꯒꯤ ꯀꯔꯤꯝꯇ ꯈꯟꯗꯕ ꯃꯤꯁꯛ ꯑꯣꯏꯕꯅ ꯂꯩꯅꯝꯕꯤ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯈꯥꯕꯅ ꯁꯦꯜ ꯇꯥꯟꯕꯒꯤ ꯋꯥꯈꯜ ꯂꯩꯇꯅ ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯗꯨꯅ ꯉꯥꯎꯊꯣꯛꯇꯨꯅ ꯂꯩꯕꯗ ꯅꯠꯇꯅ ꯂꯩꯅꯝꯕꯤꯅ ꯑꯗꯨꯉꯩ ꯃꯅꯤ ꯃꯇꯨꯝꯗꯒꯤ ꯂꯧꯊꯣꯛꯄ ꯁꯦꯜꯅ ꯁꯥꯈꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨꯁꯨ ꯈꯥꯕꯅ ꯀꯥꯏꯊꯣꯛꯂꯒ ꯖ꯭ꯋꯥꯔ ꯁꯥꯟꯅꯊꯣꯛꯄ, ꯌꯨ ꯊꯛꯇꯣꯛꯄ ꯇꯧꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯅꯝꯕꯤ ꯀꯔꯤꯅꯨꯡꯒꯤ ꯈꯥꯕꯗ ꯃꯌꯨꯝ ꯄꯥꯟꯖꯔꯨꯕꯅꯣ ꯍꯥꯏꯅ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯅꯤ ꯃꯇꯨꯝ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯂꯥꯏꯖꯒ ꯂꯣꯏꯅꯅ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯣꯏꯇꯥꯗ, ꯑꯁꯤꯒꯤ ꯄꯣꯠꯐꯝꯁꯤꯗ ꯌꯣꯜꯂꯤꯕ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏꯁꯦ ꯈꯔ ꯂꯩꯈꯤꯁꯤ, ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯉꯤ꯫ ꯍꯣꯏ, ꯅꯪꯅ ꯆꯥꯅꯤꯡꯂꯒꯕꯨ ꯑꯩꯅ ꯂꯩꯗꯦ ꯍꯥꯏꯕ꯭ꯔꯗꯣ, ꯂꯥꯎ ꯍꯥꯏꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯌꯣꯜꯂꯤꯕ ꯄꯣꯠꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯂꯩꯅꯝꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯕꯗ ꯂꯝ ꯌꯧꯕꯤ ꯂꯩꯅꯝꯕꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯏꯃꯛ ꯃꯛꯁꯤꯟ, ꯃꯁꯛ ꯃꯆꯨ ꯏꯊꯣꯛ ꯊꯣꯛꯇꯅ ꯌꯥꯝꯅ ꯁꯛꯐꯝ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯅꯤ ꯃꯇꯨꯝ ꯏꯊꯥ ꯊꯥꯖꯗꯅ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯂꯩꯅꯝꯕꯤꯒ ꯊꯦꯡꯅꯕꯗꯨꯗ ꯌꯥꯝ ꯉꯛꯅ, ꯂꯩꯅꯝꯕꯤ, ꯄꯣꯠ ꯁꯤꯠꯇꯦ ꯍꯥꯏꯅ ꯎꯪꯗꯨꯅ ꯐꯝꯂꯝꯕꯤ ꯂꯩꯅꯝꯕꯤ ꯃꯥꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯄꯗꯨꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤ ꯃꯇꯨꯝ ꯑꯣꯏꯔꯒ ꯂꯩꯔꯝꯕꯗꯨꯗ ꯏꯀꯥꯏꯅ, ꯍꯥꯏꯕ, ꯇꯥ ꯃꯅꯤ ꯃꯇꯨꯝ, ꯀꯩꯅꯣ ꯅꯪꯕꯨ ꯀꯩꯊꯦꯜꯁꯤꯗ ꯏꯟꯁꯥꯡ ꯅꯥꯄꯤꯒ ꯌꯣꯜꯂꯕ꯭ꯔꯣ? ꯍꯣꯏ ꯇꯥ ꯃꯅꯤ ꯃꯇꯨꯝ, ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯑꯉꯝꯕ ꯎꯄꯥꯏ ꯊꯤꯔꯛꯄꯗ ꯏꯟꯁꯥꯡ ꯌꯣꯟꯕꯗ ꯇꯥꯔꯤ꯫ ꯑꯁ, ꯅꯪꯗꯤ ꯅꯁꯛꯀꯗꯨ ꯁꯥꯊꯤꯅ ꯊꯤꯖꯤꯜꯂꯝꯃꯦ꯫ ꯃꯅꯤ ꯃꯇꯨꯝꯒꯤ ꯋꯥꯗꯨꯗ ꯂꯩꯅꯝꯕꯤ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏꯗꯨ ꯂꯨꯞꯊꯈꯤ꯫ ꯑꯁ, ꯀꯩꯅꯣ ꯃꯣꯏꯇꯥꯗ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯃꯤ ꯏꯀꯥꯏꯈꯤꯅꯤꯌꯦ꯫ ꯍꯩ, ꯊꯤꯖꯤꯜꯂꯝꯃꯦ ꯍꯥꯏꯕꯅꯤ꯫ ꯊꯥꯏꯅꯗꯤ ꯌꯥꯝ ꯐꯖꯔꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦ, ꯍꯨꯏ ꯆꯔꯤ ꯇꯠꯄꯤ ꯃꯥꯜꯂꯝꯃꯤ꯫ ꯍꯩꯃ, ꯀꯩꯅꯦꯒꯤ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯃꯤ ꯏꯀꯥꯏꯈꯤꯅꯤ ꯍꯥꯏꯔꯒ? ꯃꯅꯤ ꯃꯇꯨꯝ ꯂꯩꯅꯝꯕꯤꯒꯤ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯀꯣꯛꯄꯥꯠꯄ ꯑꯉꯥꯡꯁꯤꯅ ꯅꯪꯒꯤ ꯅꯆꯥꯔꯥ? ꯍꯣꯏ ꯃꯥꯅꯦ꯫ ꯃꯁꯤ ꯅꯨꯄꯥꯁꯤ ꯀꯩꯅꯣ, ꯃꯤꯒꯤ ꯃꯆꯥꯁꯤꯗꯕꯨ ꯀꯣꯛꯄꯥꯠꯄ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏ ꯋꯥꯅꯤ꯫ ꯑꯁ ꯂꯩꯅꯝꯕꯤ, ꯅꯪꯁꯤ ꯅꯄꯨꯔꯣꯏꯕꯅ ꯐꯖꯅ ꯇꯧꯕꯤꯗꯕ ꯃꯥꯜꯂꯤꯗ, ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯣ ꯌꯥꯝꯅ ꯋꯥꯕꯒꯤ ꯃꯃꯤ ꯇꯥꯏ꯫ ꯍꯣꯏ ꯇꯥ ꯃꯅꯤ ꯃꯇꯨꯝ, ꯅꯨꯄꯥ ꯐꯠꯇꯕ ꯑꯃꯗ ꯍꯦꯛ ꯂꯩꯔꯨꯗꯅ ꯄꯨꯟꯁꯤꯁꯤ ꯋꯥꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯇꯨ ꯅꯅꯝꯃꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯈ꯭ꯔꯕꯖꯥꯠ, ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯐꯥꯎ ꯁꯅꯥꯅ ꯄꯨꯡꯌꯣꯝ ꯌꯣꯝꯈꯩꯅ ꯊꯝꯂꯤꯁꯦ꯫
ꯑꯩꯅ ꯅꯨꯡꯁꯥꯗꯒ ꯊꯣꯛꯍꯟꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯃꯨꯁꯤꯟꯈꯤꯅꯤꯅ ꯅꯨꯄꯤ ꯇꯨ ꯎꯔꯕ ꯅꯪꯁꯨꯅꯦ ꯅꯨꯡꯁꯥꯗ ꯊꯣꯛꯑꯗꯤ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯃꯨꯗꯣꯏꯅꯤ ꯑꯗꯨꯅ ꯅꯪ ꯅꯨꯡꯁꯥꯗ ꯊꯣꯛꯄ ꯌꯥꯗꯦꯀꯣ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯇꯜꯂꯤꯍꯦ ꯑꯩꯗꯤ ꯇꯥꯃꯅꯤ ꯃꯇꯨꯝ ꯍꯣꯏꯗꯤ ꯌꯥꯝ ꯐꯩꯗ ꯂꯥꯏꯕꯛ ꯐꯩ ꯏꯅꯝꯃꯁꯦ ꯇꯥꯃꯅꯤ ꯃꯇꯨꯝꯗ ꯂꯩꯕ ꯐꯪꯖꯕ ꯍꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯅꯪꯒꯤ ꯌꯦꯂꯥꯡ ꯀꯩꯉꯣꯏꯁꯦ ꯀꯌꯥꯒꯤꯅꯣ ꯅꯅꯝꯃꯅ ꯆꯥꯅꯤꯡꯉꯤ ꯈꯔ ꯂꯩꯈꯤꯒꯦ ꯁꯤꯒꯤ ꯃꯊꯥꯁꯤꯅ ꯂꯨꯄꯥ 3ꯒꯤꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯈꯔ ꯌꯥꯝꯕꯁꯤ나 ꯂꯨꯄꯥ 5ꯒꯤꯅꯤ ꯂꯨꯄꯥ 5ꯒꯤ ꯄꯤꯔꯣ ꯁꯤꯁꯦ ꯁꯦꯜꯁꯤ ꯂꯩꯔꯦ ꯍꯥꯏꯅ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯜ ꯁꯠꯇꯨꯅ ꯄꯤ ꯑꯗꯨꯒ ꯃꯀꯣꯛ ꯃꯔꯨ ꯏꯄꯥꯠ ꯄꯥꯠꯈꯩ ꯃꯅꯞ ꯃꯅꯥ ꯏꯁꯣ ꯁꯣꯈꯩ ꯃꯃꯥꯒꯤ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯕꯨꯡꯉꯣ ꯅꯪꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯑꯩꯔꯣ ꯇꯨꯝ ꯀꯧꯏ ꯅꯪꯗꯤ ꯅꯄꯥ ꯍꯪꯀꯣꯛ ꯃꯥꯟꯕꯗꯣ ꯀꯣꯛꯇꯅ ꯍꯩꯖꯤꯜꯂꯦꯗꯅ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ ꯋꯥꯅꯤ ꯅꯨꯡꯁꯥꯅꯒ ꯁꯥꯕꯁꯤꯗ ꯏꯆꯥꯗꯤ ꯅꯨꯃꯤꯠ ꯌꯨꯡꯕꯤꯕ ꯃꯥꯜꯂꯤꯅꯦ ꯅꯨꯄꯥ ꯌꯥꯔꯦ ꯅꯪ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯩ ꯉꯥꯏꯈꯣꯏ ꯑꯉꯥꯡꯁꯤ ꯁꯦꯜ ꯈꯤꯇ ꯄꯤꯕꯤꯔꯝꯒꯦ ꯁꯦ ꯇꯨꯝ ꯁꯦꯜꯁꯤ ꯂꯧꯁꯤꯜꯂꯨ ꯈꯨꯔꯥꯅ ꯅꯨꯡꯁꯤꯗꯨꯅ ꯄꯤꯕꯅꯤ ꯍꯣꯔꯦꯟ ꯉꯥꯃꯨꯛ ꯆꯥꯎꯀꯣ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯅꯤ ꯃꯇꯨꯝꯗ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯁꯦꯜ ꯑꯗꯨ ꯂꯧꯁꯤꯜꯂꯤ ꯑꯗꯨꯗꯤ ꯄꯣꯠꯁꯨ ꯂꯩꯕ ꯂꯣꯏꯔꯕꯅꯤꯅ ꯆꯠꯂꯁꯤꯔ ꯅꯨꯄꯤ ꯍꯣꯏ ꯆꯠꯂꯁꯤ ꯃꯣꯏ ꯇꯥꯗ ꯀꯗꯥꯏ ꯈꯥꯎꯒꯗꯣ ꯑꯩ ꯄꯥꯏꯒꯦ ꯅꯪ ꯋꯥꯅꯤ ꯄꯤꯔꯛꯑꯣ ꯌꯥꯔꯅꯤ ꯑꯩ ꯁꯨꯝ ꯄꯥꯏꯒꯦ ꯀꯩꯁꯨꯝ ꯂꯨꯝꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯂꯨꯝꯒꯦꯔꯥ ꯂꯨꯝꯃꯣꯏꯒꯦꯔꯥ ꯑꯩꯅ ꯈꯥꯎꯗꯣ ꯄꯥꯏꯒꯗ ꯅꯪ ꯋꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯍꯥꯏꯅ ꯃꯅꯤ ꯃꯇꯨꯝ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇꯒꯤ ꯈꯥꯎ ꯑꯗꯨ ꯂꯧꯗꯨꯅ ꯂꯩꯅꯝꯕꯤꯗ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤ ꯆꯠꯈ꯭ꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯗ ꯌꯦꯡꯍꯧꯗꯨꯅ ꯂꯩꯅꯝꯕꯤꯗꯣ ꯏꯅꯝꯃꯁꯦ ꯃꯅꯤ ꯃꯇꯨꯝꯅ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯤꯕꯅꯣ ꯌꯦꯡꯉꯣ ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯏꯅꯝꯃꯁꯤꯒꯤ ꯄꯨꯟꯁꯤꯒ ꯀꯌꯥ ꯈꯦꯠꯅꯔꯕꯅꯣ ꯀꯔꯤꯒꯨꯝꯕ ꯑꯩꯁꯨ ꯃꯅꯤ ꯃꯇꯨꯝꯗ ꯂꯩꯖꯔꯝꯂꯕꯗꯤ ꯁꯦꯠꯅꯤꯡꯕ ꯏꯅꯤꯡꯇꯧ ꯆꯥꯅꯤꯡꯕ ꯏꯅꯤꯡꯇꯧ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯅ ꯌꯣꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯒꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯃꯅꯤ ꯃꯇꯨꯝꯕꯨ ꯄꯪꯉꯦ ꯍꯥꯏꯅ ꯁꯥꯟꯅꯕꯤꯔꯨꯕ ꯆꯝꯖꯈ꯭ꯔꯕ ꯃꯥꯒꯤ ꯃꯐꯝꯗ ꯅꯝꯊꯥꯛ ꯇꯧꯔꯨꯕꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯦ ꯃꯁꯤ ꯄꯨꯝꯕ ꯑꯩꯅ ꯃꯐꯝꯗ ꯂꯪꯖꯈꯤꯕ ꯏꯔꯥꯜ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯍꯥꯏꯅ ꯅꯤꯡꯉꯝꯗꯅ ꯃꯗꯣꯝ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯖꯍꯧꯏ